program si bu yang bina bu dam sangjan bina iba viewer kya bu kawon di bakchan dagi mai kai di taram no okseri wen ngasi pangthok sari ba sigum ba ekoi gi Adomgi Wahang Eikhoi gi Paukhum haina mingthon saba si gum session na si ekoi letna dum chathar ga lakse bani adu mayam gi wahang si amuk ekoi yamna marang kaina leitabadagi ekoi amuk session na marakta amuk lepki busu yaw khre adu hojik si yamna mathok dari badi ekoi gi lakadori ba ekoi lakchat khakoi gi launch to groba data mining aduga ekoi gi uGain haibina chingba sigumba update sing digital double lakado ba sigumba mayam sing sigi maroi ba focus pira kanda ekoi viewer mayam sing na haib tare leader yaw bi khraba leader sing aduga tongan tonga partner kayana session si soidana tawbiu haibagi sigumba bagi tongan request lakpadagi ekoi session asi amuk hana koi sathana ba haidana lecture ga ngasi gi pungsing si lecture bani adana ngasi si ekoi gi MLC marathon gi training program supung mga makhaida leraga loichi bada ngai riba aduna ekoi kitang timing si kitang khuyong na bagi damakta mayam na ngapi gani noina ngasi gi special guest oina ngasi Paukhum pibi na bagi damakta ekoi sar sika dalai mium amadi sarajen thogdam gobeledasi council ani sulengsil labga leibire aduna ngasi gi lengsin be basarani busu bakchan dagi mai kai dagi hainga itana taram no chiri noina na viewer mayam sing na ekoi gi question si hangba horokri mangoina na ekoi session si sayol ama kitang gave layer matung da mung lak panina sarani gi wakal da gi question sing da hongba hodring da kari mayam da haining ba yamna excite oi ba pokul like wahai lairaga di hana kitang wafam thangbina bagi da mukta tanja si koi sar sasikanda da hanu pije. Thank you very much. Mamakta da yengbiri ba yaubiri ba viewers kudimakpu sasilai miyum na ikai kumna bagaloi na ikok no kurumjari mayam punamag yumda safe oina leibiu leina tina paktaba ma ohyoksi loina na ikhoi gi Manipur gi manungda hojik na ariba COVID-19 gi khoi gi patient oidana leiraba chilina sing punamaksu yamna thuna phabo oirasanu loina na hairiba sigum laba ki raba laichat ase ikhoi gi malem pumba sidagi mangba hatpa ngambo ikrasanu haidana ikhoi punna laisor gi mafamda khoi gi thongni minasi loina khurem minasi aija batai hanba wafam se karigina hoji COVID-19 na maram moirega ikhoi punamak awaba mafam amada tadra leiba tanja oibanina aduna ikhoi new gi members khudimak na amato oina COVID-19 na se ikhoi malem dagi pungmang mangba ngambo ikrasanu haiba wafam se ma han boina ikhoi punna ni minasi haiba simtang thamjage loina na yengbiri ba viewers khudimak pu sachilai mim na amuka su taram no oksari loina na hairiba ikhoi ge sugum laba question and answer gi session asi matam khara lepsa bagi maramdi aikoina hata khudingi aikoina sigi session se leptana aikoi pangthok saram bani adu aikoina matam khara lepsa basi atai karim tagi natte aikoina matam khara se aikoina lockdown hang bagi phibam mama lakbagi condition ama khati kuram badu dai aikoina ayamba kogi public meeting haiba tare public meeting sing chat pa horakpa mayam nei khoi di invite to biraiba sing adugi ngamnana we khoi makoi gi meeting mafam singdu nangnana ba chen na bo hona ba matamda koina sugumba program se amuk sin mangam da wa ba haiba tare seng nairaga di aduna maram moire khoi matam khara lepsabani adubu hojik lockdown gi manung amuk oira abanina khoi tangai phadana mayam gai khoi go unaba asi tangai phade khalakanda program se amuk sinjarakwani yes adu kibatik nungai mayam ga sigumna Facebook live tu unaraga mayam ga puning loksing oiba gyan loksing oiba khoi nga khana nei na bagi tanja mai khoi phangmina ba se khoi mayam gi yamna laibak phabane na itamjage yes ngasi gi ahan bagi wahau do ga se yamna nungai ba paw mana mayam gi wahau do oijage mayam punamak ready leibiro maramdi ekhoi ngasi asi yamna nungai ba mana ekhoi mayam punamak ki tha magi pibam thokpa pede haiba tare ngasi tabani mayam gi tolop haiba tare PSU Chaurabasu Mayamgi loyalty bonus Mayamgi account da check tobiro Mayamgi account da loyalty bonus sang dana leikrabani loina na VIP member oiba singi damakta de ekhoi bonus asi ani thokna lakpani ekhoi crew gi loyalty bonus amade ekhoi VIP gi tongana amasu Mayamgi bonus account da hapi rakrabani adana taseng namak haijabaduni VIP gi member oiba taragadi loyalty bhoba ani thokna bhangani haidana adu taseng namak company na ekhoi gi hai kiba taukiba dumak sapsana mai pakna ngapi rei haiba tare yes ngasi gi oiba ekhoi gi kitang up to date oiba information amani tang hana I mayam da share tawjage adigi matungda ai mayam ga question and answer gi oiba wafam da muk laksage yes mayam da hoji haijaningi ba se atai nate chatliba ekhoi gi August hoji oiriba present month haiba tare
Hoji oiriba tha August tha haiba tha se Eikhoi na khoi mayam punamakki damakta adokki matik important oiba tha amakakni August haiba manna se August asigi matungda mayam yengbiyu September months tagi business asida adokki matik awonba adokki matik ahongba adokki matik sense lakragani mayamna business asi tawjarakpagi business asi yawjarakpagi aduga new economy evolution of the world ki member moibagi partner moibagi adomna angamba thogdang angamba power utke hairagadi August hairiba tha si khattama ngairabani August hairiba tha sigi balungdani adomna angamba level ta work to bi yawgadois hoi laibak thibam na khoi gi hoji Manipur gi leiriba situation si yam lui lockdown ni total adu oidabasu khoi angamba level ta khoi hard work to bagi tha hairagadi August month sini August haiba chatliba tha asima su company ge site ki adumak hana dagi pidana lakba free token adu hoji supiri masing kakthari handare haibagi wapum kaktani adu hoji su free token adumak pibiri 150 crew token aduna masi mayam pudamakki damaktani August haiba tha se loikraba matungda ekhoi miyoi bana kimatik pelo oidaba kimatik ningam oidaba mahaki punsida hanjan regret charaga lehogada tha haitaragadi pelo oidaba tha haibataragadi August tha se khatba ngairabani miyoi aduna ngasi khanda hogdabadagi panghobadagi mahaki wakhalna lama phangogdabadagi haina phawba ta phawbada lohogdabadagi mana pendaba ma phangadoise mahaktagi punsi adu khakta natana mahaki chawan suron manga do regret charaga lehogadoribni aduna ngasi ekhoi mayam punamak gyan taraba puning loksing phangaba new gi mission ama division clear oidaba ekhoina khangja hijadriba miyoi ke abo ekhoi takpi tambire hairega ekhoi gi mission vision asida ekhoi chinghan birakpa pusan birakpa ekhoi mayam gi ithogni ekhoi mayam gi duty ni aduna August month se ekhoi mayam punna khoi leidiba partner punna ekhoi lockdown lerabasu agamba level ta ekhoi member kaya ama ekhoi hairiba sigum laba new economy evolution of the world gi manungda ekhoi hapsen biba ngamna na ba se ekhoi punna hona mina se habe smasu sasi library ngi site gi thamjage loyana hairiba August tha asi loisalakpa September ga tainerakpa swaida mayam gi oiba external exchange ki oiba wafam lakna na bagi ready leirabani loina na ekhoi ngasi uGain gi matangda question la abadi uGain gi matangda so yo apong pare thamjaram ge loina na ekhoi gi data mining gi matangda mayam na confusion leiba ekhoi thamjaram ge loina na handaki chatkriba July tha sigi manungda ekhoi company na kari tawkhrauge adu laiba August tha sina kari tawgadaboge haibina chingba se ekhoi matam na chingba nangba taragadi ekhoi ayamba angamba level ta ekhoi mayam gi mafamda yariba makai haidu ongnaba tamthongnaba ge ekhoi keno do hona jage aduna yengbiriba viewers punamakna haijaningba nungchaningba request amatang de isa gi video se share to thopiba kawbiganu isa gi maru mapang tinajari ba khudimak isa gi Facebook friend oi ba khudingmakna ngasi ga singlo Facebook live asi gi angja auraga makhoi gi punsi da su makhoi gi live tu da su puning loksing oi ba adu tawri ba thaba asibu karino haibagi wahang du hangakpa phangnana bagi damakta isa gi video share to thopa kawbiganu haibe simatang thamjaraga ngasi gi oinadi matang swaida tenan jage back to the host. Thank you sir tasengna ngasi san haibigi wafam simchi ekhoi mayamna ngaina daga leiba royalty aduga ekhoi gi VIP yawgi kanaba aduga tungda lakadori basingi ekhoi gi yamna khoranga leiba singdo sa ekhoi viewer kyang ngasi phangba ngamagani haiba wafam do san tambi bagi dam tiama thagachari bakata basidi ekhoi sarajen ka ekhoi gi wafam khara thambiningba ekhoi gi sari tar dagisu mai kai dagisu kitang thambina bagi dam sar rajen da kusin jagi sir mic on to biraga sir gi do mic on to bidre okay yes good evening all the leader at the respected sir Sasikanta amadi sir Dippa kusu aningal nagachari ekhoi amu hana haitare ngasi gi fajakraba kungpham matamasida ekhoi amu hana Facebook live ta punmin nabagi tanja amu phangjabasi adugi mati haraujai thagachari aduga ekhoi ngasi gi Facebook live pu thawai hakchang yauna haitare yengbiriba leader khudima pusu ngasi gi Facebook live ta thokcha duna mayam gi tamda mating pangjari ba leader ahum gi makai digi hainingal ta thaga chofungok chari ai sa makki oina su haitare ngasi asi atuki matik nungai jai maramdi matam yam sang na haitare ekoi marak ta gep makak leirure
aduna mayam amagi demand henjalakona maram oirkanda ekhoi question answer section se amukana lakchabani ana ekhoi yam kaina khangja haijaru bunate just company ne pirakwa time to time information du khakta mai koi share tawjabani ada mayam gi kari gum khara khaji awar pa leiba kitang chamam na bali mayam de koi ne ka chapang ngamna na kona jabani masigi damakta masigi facebook la se yingri ba leader khuri manusu ekhoi puning thogot piu adu ekhoi na angamba level da hai tare ekhoi gi company ne tori ba thau tor khuri makki up to date information si mayam da fanganjana ba matung tarakpusu thawai hakchang yaw kona jage aduga thoido hendana nuai jabadi karino di ekhoi gi nungsi jara bi yamba sarsa sikantana marik chumna di thambira me lakadori ba September to December se ekhoi gi khangjarak pa manglan mayam amagi asa thongnana ba achauba lambi du thong hangdor ne haibse haijaramge aduna ekhoi September gina up to December phaugi marak sida angak pa haitare mahatama tawdugi ngai leire haitare aduna leader mayam hojik right time ni hairiba mahadama ka sida ekhoi yahauna ba ekhoi gi nungsi ba matam kaya gi mamang de khanjaraga lakpa asa ke ama mang phawna gadugi ngai leire ba haitare ana hairiba hadagi chaliba August ki tha sida gi up to September fogi masta anauba angko mayam lakadore aduna ekhoi mayam amai khanjaba asa ke ama change torkadore ana madugi na sem sabio maduga mari leina ba haitare matang chana ekhoi hangai ba question sing gi marak ta gi if related yaura ga ekhoi mayam da pogdam jage ekhoi na hoje aha ma loina haidu kibu taraga di mayam interest oi jabe hai adana question ga chana ba hang ko yaura ga di panjage if kari guma hang birak trasu kari anauba update information single laibage haibu mayam da share thamjage ana matang sida ai gi dam ta di kensan jaraga ai tare mayam gi nasai samam da mayam du konjana na bagi damak ta ai makata the host scenarios. Thank you sir. Thank you sir. Sana so ekhoi yamna marik chumba wafam sing ekhoi ya chali ba chahi si loisalak pada mayamna ngainari ba kaurang na ngairi ba nongong pi chekla na ekhoi gi laije sing ngai bu ngainari ba sigumba ekhoi yam ngai ba paw sing je lagani haina tapi bada ekhoi isamak harau jai loina na ekhoi yengbiri ba viewer mayam su yamna excite oi biranguni ha wafam si thamjage ana viewer su masing yame aduga question se ekhoi hangbu so hobira kre aduga mamang da ekhoi na hangaga lakraba personally tharakiba aduga ekhoi na WhatsApp ki kuthang da aduga messenger ki kuthang da koi parakanda mamangi link da koi changakanda parakanda tongan ba webinar sing yaurakanda makoi na khangning na hangbirki wang sing du dagi koi na lokhasaba maru oiba machang oiba sing adu koi na mana ba mi sing yam hangbire adubu koi maru oina maru oiba point sing si lokhacharaga koi na sengwachaba jukhyumba wang sing asi hangnana bagi koi makasa thajana ba thorang tawjerage ona beer mayam su tabi nabagi da mukta angam level da som gi friends sing da share tok tok ko bi ko no ha fam si gi tarap da ga mixing jari aduna aham bi de khoi gi sir sasikanda da hana lak sege sir da ngasai morok ta pandi ki ba khoi gi mamang da su webinar su toina pan ba khoi gi uGain hai basi kari no hai basi marik chumna khoi yingbiri ba beer mayam sing da sir na marik chuma fam su thabi nabagi da mukta khoi sir sasikanda da china jage. Thank you very much for the question. Thagatsari hangpirai ba question na si amna huji chali ba business asi ki ekhoi ki chachari ba matang asi ga yamna chuna na hangakpa question nama khakni ai nai thamjage uGain habasi karino. Yes, uGain habasi ki matang da mamang da soi khoi winner macha amani ekhoi tawkhre adu ngasi su ekhoi ki khangning ba ki marup mapang chilinau ke amana uGain gi matang da hangbirak pase aduki matik harawi karigino ekhoi gi public sing gi marakta ekhoi gi members sing gi marakta ekhoi gi partners sing gi marakta khangning bagi ekhoi gi moong ma ekhoi na uzaba phangbase aduki matik nungai jai haiba tare aduki matik nungai jai sine ekhoi na ngasi question and answer session thamjabagi kwaidagi nungai base karino harega di isana wang hangbirak pasini sidagi hena nungai ba leite isana isagi pukning da khangning ba langtak nariba khangdok tana leiraga isagi manung da phummaga leiba madu tobiganu isana he khangning pa mi kupta ekhoi gi question and answer gi session da matam punamak ta hangbiyo ekhoi na ngasi maki pangthoi ba session chi gi manung da ekhoi na mamang da hangi ba question gi answer pi ba tagai phadabani na ekhoi na piraga ngasi gi hangapa question tagai phadana ekhoi na lokhot pa ngamdam sadumak yarok pa yai madu su mayam na pi gani. Yes, uGain habisi karino habisi gi matang da mayam da I tentak na takjage uGain habisi ekhoi gi masi fazaba digital platform amakhakni makna changakadori selji maksi yamna fazaba application amakhakni uGain application na sina ekhoi gi
small business tawrijariba medium business tawjariba aduga entrepreneur oiraba singidamakta di adokkimatik kanabo pigadoroba makhalgi application amakhakni lakadoriba application ase uGain application asigi ngasi akhoi na khoi mayam se owner amo oiba phangba mapu amo oiba phangba aduga uGain application asibu use to phangjaba haiba sidi akhoi na khoi gi adokkimatik laibuk phabane haiba wafam se ai thamjaramge uGain haiba application sigi mateng na ngasi aikhoi world sida market ama aikhoi sagat pada achaw mateng amane aikhoi na pigadois loina na isa na ngasi isagi yum da tawjariba isagi business in a lord se example loina kana mamina magi furniture se adokkimatik phajana maje furniture gi dukan ama tawi wari ni pramano ina furniture gi chilina ama lei manipur gi manungda phajana hakpa hiba mayam ama adu mana tawjariba mahaki business se malem sin batung na mana thadokhiba yai advertise tawjaba yai uGain gi mateng na kana gumba ma icham na magi phajaba ini kaino pramano ina business furniture data tawjaban any small business oigra medium business oigra mana tawjariba business adu mana international fauna ma utke mayam da saktake mayam igi business expand to thoke hai taragadi uGain haiba application sigi mateng ma expand to phangadoriba loina na aikhoi na online shopping haidana ngasi aikhoi yutong khuding da ngasi online shopping aikhoi tawri ai samaksu online shopping master ni yamna lekan manupa ma khangni aisu online gi product se dum pami haiba tare aduna aikhoi na Flipkart gi oigera Amazon gi oigera aikhoi na LimeRoad gi oigera Club Factory gi oigera aikhoi na so many aikhoi gi application me ama leiri hai tare aikhoi gi digital platform me ama leiri haiba platform sing se gi aikhoi na aikhoi gi apam product aikhoi ngasi lauri cheli leiri hariba sigumba product mayam se ngasi aikhoi leiba tosi isagi oiba uGain dagi oina leira se haibane adune bi uGain haiba posaka se ko uGain asigi mateng dagi aikhoi na ngasi aina pamjaba shoes ama aina pamjaba t-shirt ama aina pamjaba any product of kaino hire si ko any kind of product any kind of hire si hariba product sing se aina pame haiba taragadi aina Club Factory dagi chen bagi muta aina Amazon dagi chen bagi muta aina aigi uGain dagi chen jaba taragadi aingon the company na matik chana discount supirani kaigino ai owner ne ba ai sema pu ne ba aigi company dagi aina pot leiba ne aina puthok saba company me dagi aina pot leiba ne adu itaragadi aingon da matik saba discount su phangani loina haidiba discount do phangba khatana tana haidiba port asi aina aigi marup mapang singda takpiba matamda referral piba matamda marup mapang singna duna haidiba ko uGain asidagi amuk leijaba taragadi makhoi dagi su aingonda tongan ba income ama commission ama lakrani makhoi su heavy discount phangkrani loina na tha amagi manungda prithribi pumbana uGain haidiba uGain haidiba application asi sizinaraga leiriba product mayam leiriba sizinariba cheliba pochai mayam asigi lauriba item mayam asigi tonganba commission amamu akhoina khoigi damakta mu thagi amuk lakadoina ngasi aikhoina crew da aikhoigi crew gi loyalty ngasi lakre aduga aikhoigi API gi account da VIP gi lakre haiba dumaina hayeng uGain launch tor matung uGain gi account da su sam adumaina thagi oina ko no mada that 79 lordship pramano ina ngasi crew gi loyalty amount su aikhoi phange API gi loyalty amount su phangkre same like that adumaina uGain gi amount su aikhoi ahum thona phangka doina matam amadadi yes aduna haidiba uGain haidiba posak asi aikhoina khoi gi damakta aikhoina khoi gu sak takchana bagi aduga entrepreneur oiriba singi damakta yamna fajaraba adugumba makhal gi application namakakni haidiba application asina adombu malem thoi adubo hai phanayam na aikhoina business gi mateng na sak phanayam tak pataraga su uGain na muktalak doriba sak tak se sina muk tongan ba makhakni haijaba tare aduna aikoi mayam uGain ai base I hope mayam haijari ba wai khrasina gyan tabiram magri na khali uGain ase mayam purma ngaimin ase mayam purma kidamakta uGain hek lakum ikuptagi di adom si yam na soba businessman ama sagat pada soba businessman ama olak pada yam na soba mateng oigani ai base tamjari mayam gidamak back to the house. Thank you sir tasengna uGain si lausira logum sira masi la kari kana ga doino tongan ba koi gi mahaki package la ka na noi gi gaina sa na mamang na habi gi do ai koi gi nataba na koi gi nimna tawri si kari do kana hai gi wafam sing adu tasengna uGain gi matang sidadi sa hai ga da man de wafam si ai gi oina mo thamjani nge kai gira bada
aduk mati kanare koi masigi platform sida changagadi tasengna sarna sutapi gre koi na payment gateway ama khaksuni aduga payment gateway sigi matai na sarna tapi gre se koi gi Amazon da Flipkart da koi product ya add toksala kan koi na dagi su low ba ya bi khudong chaw du lakani na tapi ni aduga koi small business tagi horaga achaw business partner sing na su masi season na ba matam da huge amount yo ba aduga koi revenue yam na ka da ba aduga return la ko matam da yam phanga da ba khudong chaw boi bani na masi le na thagum se wa fam ni sana thanbir si yam nungai jai yam na harau jai aduga makha tar pa si koi sara jenda mu lak sege koi sara jenda lak sege wa ham sin kai noi ka chida koi gi ahan bagi ni uGain project asi country ke ya start to gani sini asi gi wa fam je koi sara jenda mic on to bira kanda ba kom bibira na bagi dem mixing jeri okay yam na nungai ba question ni tasina yam exciting oiba question ama kang hoji hangi sir ana hariba sir sasina hoji marik chum na haitare uGain gi matang amata chithadana haitare uGain gi kana ba aduga mal tawudri thabok sine karino haibna ching bai tare uGain na malim sida pigadri anowe ino chine karino haibgi maram sida sir sasina marik chum thambi gi na sir sasibu thaga chari aduga hoji hangbiri ba sir amati madam uGain hariba project si ahan bagi initial perochina karam country da hariba uGain project si launch tawudage start tawudage hain tapirapan ado ai thamjage hariba uGain hariba project si ahan da phase ya tare ahan da initial perota kuina 10 country tara da launch tawgani takpi ana hariba country du gi manung da India di dum number 1 da leire hai tare yam chak thuk chani ngai ji India di hana number 1 da leire mani ana India Vietnam USA Kazakhstan aduga akhoi so many country me am yauri hai tare akhoi gi Italy Australia Oman so many hariba country me am hai tare ahan bagi oina hariba country tara asida hariba uGain gi project si launch tawuduri adugi manungda India su aduma hai tare hariba country tara selection tawi bisda India su yaubuni adu yam nungai je bse akhoi gi CEO Andri Sarbu aina haninga thagachari ana hariba ahan bagi project 10 countries da aguduri bisda akhoi country su yaubusi adugi matik sok tok chani ngai ni maramdi uGain hariba totally yam khangou da mikup da global yam chaun ahung piraga da adungna ba project makalamani aduna hariba uGain project se aikoi each and every leader kudim magna yauna na ba hono gudabani aduna masida aikoi miss hogdana na ba hono si aduna hariba uGain hariba project se aikoi gi September gi middle khoi gi kano saida soidana launch to occurni ana uGain se aikoi amata chithadana aikoi yaugudabani ana uGain piri ba kana basing se mamangda aikogi sasina marik chuna thambi kre ana uGain hariba project si yahum da leader sing adudi laiba amna thiba project sing gi leader sing gi manungda mo oigani ana uGain si aikoi amata chitadana yausi aduga makha tarak pada hai tare question da lakibusi yari adum panjaram ge uGain haibasi aikoi na tangai mak padana aikoi lairiba new consumer community da consultant and above dehena hariba product si project si yauro gari hena kana fangani haiba if kariguma consultant yo outragasu ai personal volume da 1000 gi volume yauro ba myosinga hariba uGain haibasi lobu yagani amadi yaukchabu yagani ahan bagi oina uGain si tangai mak fadana haitare 1000 leader da try togani hariba 1000 dugi leader dugi manung da eko yauna ono se aduna 1000 se 1000 leader gi manung da yauta de akatna ba yam akatna ba training me am pirakadui hariba training singsi lawraba matungda aikoina hariba adunga ba expert or leader singsna uGain gi product yon bagi magi kan su facilities mo pirakadu so many sector me am this stream way me am income lakna bi labi pirakadu ana hariba country me am dugi India su yawbunina aikoi su mamang dagi aikoina tawbi aba best level da performance pirakanda aikoina hoji fawbuda aikoi new gi platform sida ngak haigalaga aikoi chachaw fangjari bani maram de new gi platform sida aikoi gi oibe yam chawba sit ama kaktang kanjabung amjari bani lakada project kudi makta aikoi kudi magna amatta oina hanbali tana mangjin tana changjin si aduga aikoi gi CEO na aikoi India da karam project lakada gi haibani singba ma ki wakan su leiri bani sumsoi sodana yamna unique oiba akana project yam India da soi da packet pirakani maduma hana payakoda new company na pangturba project kudi makta haitare aikoi na mangjin tan adum lehungna naba aikoi chakot pasingi mar tilongna naba haitare aikoi kan hone minase
adana maka tarakpada uGain gi project si yaung na bagi dang ta isa kari kuma consultant gi ring yaung da bisin yok senior gadi consultant gi ring yok san se aduga kari kuma consultant yaung ngam ja hau tra ga so ai personal volume se yari ba makai 1000 gi volume da yaung na honor kanda ahan ba first priority 1000 people gi manung dai ko yaung na ba at maximum level da wana hoksi hai ba thamjara kanda back to the host. Thank you. Taseng yam nuai. Sar koi viewers sing hangbirak po matamda ai di uGain si pam di yam na pami ai di yaw phang jararoi kai na ngam gadawa mandre haida thabir pa leader sing koi hujik thengna jai adubu haiba leader sing sida ai tarde haijaning badi som ninghan na bigano ai gi platform ji sa khraba se som si yam na laiba phaba unique oi ba ni meram oi bi khrabani aduna compulsory som ngamgini haiba si mangin thambiu som gi thajaba thambiu aduga leiringai matam sida adomgi portfolio adu 1000 gi volume yongna bagi dang by means torakanda koi portfolio do wangkhat na mohonna biho aduga uGain khudong sa bas lobio nataba taragadi khangu gup sum to koi gi sang basungam hoda ngasai yam khoyang khusang no film do oigani ai bodu gi damakani koi sar singna hanjan ngasi khudong sa bas lobio na ba na hanjan na haibi se aduna ingbire punna musu koi wakhanda nungnang ba pawbi ganu ninghan nabi ganu haiba wafam chu thamjage aduga aikoina koigi account sa hang dokwa mikupta contract ta not sign haina hairam badugi maram si ai hapitang marak thana aikoigi sar sing sani gi ayaba lawjaraga I wafam khra thamjage aikoina som gi account asi hangibra hangdrabra haibasi yengna bagi damakta karigumba hangba taragadi haiba contract se sign tawbiro mikupta company gi message na chingba update information sing som gi back office lakani natragadi aikoigi haiba contract se sign tawdragadi khudam oinara kanda aikoigi VIP subscribe tawbagi oiro EIP anoba lawbagi oiro adu anoba any state something ga contract to sign tawdragadi aikoigi ya da bai dare aduna som gi landok mi contract no sign hairi base numit kharni som gi account se hang de hai ta ni aduna numit kuding hang biu contract not sign adum sign tawraga lerangani hang da thoba numit ni humni hek lebaga not sign haina lerangani haibadi active oidre haibani unactive account haibani aduna madu active oiraga lebi wa phone thamjage aduga makha tare pasidi akhoi sar sasikanda da mulak sege akhoi uGain si sana sumama ga takpi khre akhoi gi masi am kanaba aduga masina akhoi gi tungni am khudong chabu oigani haina koi sara jenu takpi khre adum makti oiraga akhoi magi akakna ba volume ama pirakpa aduga akakna ba ring ama pirakpa si akhoi sar hoina mamang takpi khiba tongan ba meeting singda consultant yobi ho consultant yoragadi haiba wafam ama leikhre adumak ta sing lakpa hogorabne habasi thamjage aduga masang sana takpi ba uGain sinai khoi da kanna basi kari kai no pirakada basi san mamang di habit pan biramaga masa khai hobda basina pa yingbirwa viewer punamuk sida tarang na ba makak pawedna sana marik chumna hai tari mamang bandigi du khare e toksen biraga kadai fawbu no khoina kanaga da basi basi masa khainam taga thambina bai sa sasikanda ningsingje ali yam nungai jai ai thamjarake yam chumi akhoi khara su palamgum taw aduga mamuta na so losalam daba sina maram oiraga akhoi gi yengjari ba akhoi gi viewers mayam da langtak na laga thamum bagi mong amada su taga dore ana hangbirei bo wahang dubak yam thaga chaningi loina na akhoi gi mamang da pangthuki ba akhoi gi webinar ama khaktai I samak na uGain gi topic pai bada loisalak pa mi kutai I samak na wahai ama khaktai soi ke ba yawi madugi damak mayam dai sendok sage haibati consultant and 1000 volume lairaba mi singna uGain chi yawbagi khudong chaba phangani haigadabada 1000 lobi kadabani haiba wahai ama khak ai sana sizinnabi ki madugi damak tanga pi gani yes amuktanga thamjage uGain hairiba platform asida yawbige haiba taragadi isa se consultant oiba simadi masni consultant oiba darkar oi aduga karigumata consultant yawba ngamhogdaba ichil inaw singi damaktana masagi lawjariba volume madu 1000 unit na lawbo oiba taragadi uGain asi yawbiba phangani haibasima hamada thamjairamge uGain gi platform simati tasengna I mayamda tumi seng nai ge akhoi masen munagadaba akhoi masen laknagadaba akhoi masen foinagadaba haitare adungba makalgi application amakhakni ngasi phobada akhoi new economy evolution of the world gi manungda pira iba puthora iba platform kudimak asi pira iba project kudimak asi yamni unique oi haijaningi
ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯋꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯂꯝꯗꯝ ꯑꯃꯗ ꯄꯣꯛꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤꯅꯦ ꯑꯌꯥꯝꯕꯅ ꯁꯦꯜ ꯍꯥꯟꯅ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯂꯝꯗꯝ ꯑꯣꯏꯕꯅꯤ나 ꯑꯩꯈꯣꯏꯅ ꯁꯦꯜꯁꯤ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯃꯃꯁꯤ ꯑꯆꯨꯝꯕꯅꯦ ꯑꯩ ꯏꯁꯥꯃꯛꯁꯨꯅꯤ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯑꯩ ꯏꯁꯥꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯂꯩꯖꯕ ꯈꯔ ꯏꯟꯚꯦꯁ ꯇꯧꯖꯔꯒ ꯌꯥꯎꯖꯈꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯑꯗꯨ ꯂꯥꯛꯑꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯄꯥꯝꯃꯤꯕꯅꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯕꯤꯗꯦꯟꯅ ꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯄꯨꯟꯁꯤ ꯑꯃꯗ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜ ꯆꯦꯟꯖ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯗꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯔꯛꯁꯤꯗ ꯀꯝꯄꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯦꯁꯦꯠꯁꯤ ꯍꯦꯟꯅ ꯌꯥꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯄꯨꯁꯟꯕꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯀꯣꯛ ꯊꯥꯗꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯍꯦꯛ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯈꯤꯕ ꯄꯩꯁꯥ ꯊꯥꯗꯖꯈꯤꯕ ꯑꯦꯃꯥꯎꯟꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯗ꯭ꯔꯤ ꯄꯩꯁꯥꯗ ꯑꯩꯈꯣꯏꯗ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯟꯕꯤꯗ꯭ꯔꯤ ꯑꯗꯨꯒ ꯁꯨꯝ ꯑꯅꯧꯕ ꯄꯨꯊꯣꯔꯒ ꯄꯩꯁꯥ ꯁꯨꯝ ꯏꯟꯚꯦꯁ ꯇꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝꯅ ꯍꯪꯕꯤꯕ ꯋꯥꯍꯪꯅꯤ ꯃꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯖꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯕ ꯋꯥꯐꯝꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯋꯥꯕ ꯂꯩꯕꯥꯛꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯗꯣꯛꯄ ꯂꯝꯗꯝ ꯅꯠꯇꯦ ꯑꯋꯥꯕ ꯃꯆꯥ ꯉꯥꯛꯇꯅ ꯁꯦꯝꯒꯠꯂꯀꯥꯟꯗ ꯄꯥꯟꯕ ꯂꯝꯗꯝ ꯏꯃꯥ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯨꯛꯇꯪ ꯏꯁꯥꯅ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯈꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛꯇ ꯑꯩꯈꯣꯏꯁꯤ ꯂꯩꯖꯗꯕ ꯈꯖꯤꯛ ꯊꯤꯖꯔꯒ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤ ꯄꯥꯔꯠꯅꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯜꯂꯨꯔꯦ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯨꯔꯦ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯨꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯑꯩꯈꯣꯏꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯗꯤꯕꯦꯂꯞ ꯄꯥꯝꯕꯅꯤꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯗꯤꯕꯦꯂꯞ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝꯒꯤ ꯄꯥꯏꯈꯠꯄꯤꯔꯛꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯎꯕ ꯇꯥꯕ ꯌꯥꯎꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕ ꯃꯁꯤꯗ ꯇꯥꯔꯛꯄꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯂꯝꯗꯝ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯋꯥꯠꯄ एजुकेशन वाटपा लमदम मोइरुबना अखोइदि याम वारबा हाइबा तारे सेंगना हाइरगदि हौजिक लॉकडाउन सिचुएशन गो ओइबनिना अदुके मति वारबा हाइ तारे लैरिबा पैसा लुपा जे खरा पिथोक पिरकपा तारगदि अखोइदि याम नुंगाइगदबा मतम मोइबा सिगुम मतमदा कंपनी ना अनौबा प्रोजेक्ट अमा मु हापकलक पाइबा अखोइदा तानिंगदबा येंनिंगदबा उनिंगदबगी मतम दुनि हाइजनिंगी अदुबो हाइना ताना उना अदुम अखोइगी मांगदगी अखोइगी इमांगदगी अदुम खुदोंग चाबसिदि अदुम चटखिगदौबा हाइबा तारे अदुना लाइरबना अदुम लेहौबा इना खुनबसिंगना अदुम मतम मतोंग चारगा चटखिबा हाइबा वाफुंदुदा अदुम तारकदबगी फिबम अमा उबा फंगी दना मयाम पुनमक uGain हाइबा एप्लीकेशन सिगी मतंगदा uGain हाइबा एप्लीकेशन असिना पिगदौरिबा कानबसिंग असि मयाम नतामिनसि अखोइ मियोइबदा तगाइ फदबा निट ओइबा चंगदे याद्रबा पोलमगी दमक्तदि अखोइ पैसा सोइदनमकी लैगने हाइबसे आई थमजरमगे एमसे बार आई स्टेज तसु बार आई एनी प्रोग्राम दा मतंग मतम दा दुम हाइजबने लाइर पकातने अखोइने खोइ पैसा पाइबा मियोइबा अमत नते अदुबु आइगी चीरबा मतम आइगी दरकार ओइबा मतम ददि आई पैसा से तुम हेता थोले हाइबा तारे पैसा से पुबनी खंगदे हंगबनी खंगदे तानाबनी खंगदे तौरगे एनी हाउ थोइ हाइबा तारे प्रमाण होइना एग्जांपल अमदन पिजगे आइगी यामना लाइरबा इमुंग अमदा आइगी इसा से होजी अखोइगी MBBS की एग्जाम अमा थाबा मतन मादा सिलेक्शन तौरेना लवर्स मासे मपालम द चत्ता यादे लवर सिलेक्शन दि मा फास्ट तौबिरेना लवर्स प्रमाण होइना अदो आइगी सिकिम लेबनते तो मागी चन्ननबगी दमक्ति यामद्रबद मागी आइना सिनबा लांगबा अमा इट्स एन एवरी केनो मागी केनो तौबदि याम बिग पे अमाउंट 1 लाख चंगेना लवर्स 1 लाख से आइदी लुपाम लेबा मियोइदि नते अदुबो आइगी चागी सिलेक्शन दो आई मांगहलद्रा नो आइगी मतमदुदा आइगी अंगंबा लेवल अमा होनरकने लाख तुमक यौद्रसु आई इचादुगी दमक्ता आई 70 दो अरसु 80 दो अरसु आई लांगनबदे होनरकने मसिबु कई कवी मियोबगी तगाइ फद्रबा मतमदा तोक्ते याद्रबा इथौदांग हाइबा तारे तगाइ फद्रबा मतमदा आइना तौगुदरिबा थबा दुना फ्यूचर दा कानागदबो ओइरेगदि मदुदा आई इन्वेस्ट तौबा मतमदा आई पामुरोय हाइबा आइना मयाम हाइजनिंगे बावाफम्स अदुगुमना ngasi uGain हाइबा एप्लीकेशन से ngasi मक एखोइना वाबा तारगसु मतममद एप्लीकेशन असिगी मतेंगना एप्लीकेशन असिगी मतेंगदगी इसागी पुंसीदा
adukki matik nuaiba adukki matik income se lepa leitana la hongna na bagi chawba lambi madi mana phalaga thambiram gadoriba koina koi gidam ana thamam gadoriba posi ekoina koina mathok tai masung mathok ta de haibedi isa isa gi decision na lepi gadoini tabu piraiba company na puthoraiba ki matam gi koi de sinabiraiba project khudima se unique aktani data mining gi matang da suni data mining haibese angakpa amukta ta khidriba amukta mamang da tau khidriba amukta lei khidriba makal gi project aba khakni loina na ngasi lakadriba uGain su mamang da amukta lei khidriba amukta tau khidriba makal gi project aba khakni aduna mayam punamak uGain gi kana base ai marik chumna makok tagi amukka hanai thamjarake mayam punna tamina si masi madi kitang sangi aduna ithoga thamjabani mayam ai pajarake punna tamina si yes aikoi gi magi lady uGain si gi manungda aikoi gi what are the advantages of uGain platform haiba malegani ani subada increase the customer base haibam su ekoina thengnagani ahum subada help to improve the quality of customer service haibam su ekoina thengnagani aduga ability to your business all over the world haiba word che ekoina haiba business gi manungda ekoi horen ain haijara ko singda koi taba phungbirakani loina na free application of customer haiba sigi matang da so ai thamjaramge mayam munna tamina si ahan bada uGain asi makok tagi horaga haijara bani uGain gi matang da mayam ne hena gyan ta hongna bagi damakta aine ithoga thamjabado ai pathok charake uGain gi platform asina ekoi gi advertising gi course asi ko hanthan gani example oina ma lawsi aigi business macha amale ai ngasai na haije gi the furniture oigare icha ere kenoma business ama ito small business ama leyena khalasi ko business asi uGain platform ga ai connect tawre connect to salena lower seba ai uGain jai lore uGain lower ba matungda aina tawjari ba gi small business tu ga uGain siga connection to sale ba ina ko sigi platform asi connect to ba matamda user mayamna haibati ekoi gi uGain da yawri user mayamna ai gi business ase globally oina uba phangaga ne ngasa aina mamang dai jagre aina tawjari ba business ase aina international business da ekoi na koi je yaw ba horabani international business ki platform dani ada aina ngasi ai gi production ba handicraft ki port oigra handloom ki port oigra so many ekoi manipur sida so many legra product mayam ma haira ba khusa haira ba mi kam so ekoi gi manipur sida wat panate adu gum ekoi na tawjari ba small industries leiriba mayam je ekoi na ngasi di international ki platform da ekoi utpa hogadorabane international ki platform do utpa khatana tana international da ekoi yuan ga doine online ni mateng na ekoi thaga doine ekoi ki product mayam je ekoi thaba hor ga doine basi thaja bi yoba ko yes aduna globally oina uba phangagani aduna advertisement cost ase almost ko sang ekoi gi sang da baga chap manare ai ekoi na ai gi product ama aina puthoeba ai gi product se aina advertise to daga ai product se kamai sit ka doino che mayam kan bi yoba aina ai gi product fazaba ma praman oina ga ekoi gi manipur gi manung da ekoi gi sangai si fazana una saba haga saba fazaba heba mi lei wari praman oina sangai khakta na tana each and every ekoi pot khudimak se ekoi una fazana haga saba heba mi oi kya malai wari bo so many mi kya male adubu mahang na tawriba product se mana kai dore hoi khara ma mapalam da tangai phadna tharam be adu erga su ma ayam di manipur manung di yon mane ana manipur manungda ma mathanda natti nattabanina atopa ju khut sai ba myam am leibanina aduga leibi na ba mi di leitabani sadabak sai hakta ma hai aduga leibi na ba mi di watpanina ma yam kanna paisa tan banga mamiyo yam khakti ma oide tabu mangonda leidiba ma gi kala mangonda leidiba artist ki gunduma di yam da wang selu tawninga weba artist ki gun neba adugu leirakta khulakta taraga leyeba ma gi kala do aduna mana sajaba product mayam ngasi mirang thuraga upun karaga le kachinda taraga sitkadra ni yolamaga kanantana lebi dadana adu yenjaluraga di yam phajaba haiba tare magi product ado adu ma haidiba product sing ase mana manipur da mana product puthoko matamda advertise to bom change chumi ko mayam haidiba advertise to bo pot se manipur da khakta natana india da sum advertise to bom change chum product sing sabai chum product sing lai haiba se bamboo na saba boiro amana boiro or amana international globally oina su khangan bam change ba adu itare ka du mayam na demand la ka doine ba yes aduna high riba demand se uGain gi mateng na ma ji uGain service gi platform ji yaw ba tare ka di mahana hona chariba phi gi karbar oigera each and every ngai sai jagre small business medium business ai loi hai ji entrepreneur lai riba ma gi business saga chariba mayam puna ma se ma global oina sak tak pa yara ne
अरे सक्ता को मतलब दाई कोई इम्तक खलगा जे यंग इंटरनेशनल की प्लेटफॉर्म दाई कोई ना आई की प्रोडक्ट अमगी एडवर्टाइज तो वाइस मधुद चार्ज क्या लोगने ऐसे म्याम ज्ञान ताबीब्रा चार्जेस क्या नो ऐसे सेकेंड तरा मंगा खके कोई ISTV दा करिगुंबा कोई की एनी प्रोग्राम अमा लाउथोन मतलब दा सेकेंड तरा मंगा दा पैसा क्या लोगे ऐसे म्याम याना आइडिया लेबिरा मने अदु इंटरनेशनल की प्लेटफॉर्म अमा दा अइना सारिबो प्रोडक्ट तो अमुतंग एडवर्टाइज तो बियो हाई तारगदी कया यौगरानी अदु uGain की मतेंग नदी मधु अइना तौजरिबा की बिजनेस फ्री ऑफ कॉस्ट दा मयाम न ग्लोबल लोइन उबो फंगी दरमने अखोई अमुतंग खलगा यंगसेबा अखोई न्यू की मनुंग दा लेसे 1.4 मिलियन पीपल यौगरबने पुनमक से खंगरदौनी पुनमक सिना अमुक संदोरकदोइनेबा पृथ्वी पुंबजे अदुरगदी इसागी बिजनेस से ग्लोबली बिजनेस ओय अमसुंग ओइदे हाबजे खलगा यंगबियो अदुना अखोई ngasi इंटरनेशनल बिजनेस है अखोइना पुथोक्सरिबा अइना तौजरिबा अइगी बिजनेस तो अदुना मयाम दा सक ताकपगी यामना चौबा प्लेटफॉर्म अमा हाइरेगदी uGain नेबा uGain नतना अइना तौजरिबा अइना न्यू दे यौजबगी होनाबदो नतबा अइना प्राइवेट ओइना होनाजरिबा हैंडलूम हैंडीक्राफ्ट अइगी स्मॉल इंडस्ट्री अइना तौजरिबा मयाम अमा लेरे अखोइगी मणिपुर मनुंग पावर मियोय क्या हम अखोइ मणिपुर मनुंग ngasi कासिन को यादा तारगा लेरिबा सिंगसे ngasi दी ग्लोबल ओइना सक ताकपगी तंजा दो uGain बिगदोइना uGain की मतेंग हाइरिसिदा मयाम कुमाइना uGain से लौरोइदोइनो कमाइना uGain याहोरोइदोइनो सिंगदं खलगा यबिनसै यस सिना अहानबा पोइनी अनि सुबह मुक आई लाक्सगे इंक्रीज द कस्टमर बेस हाइबसिगी मतंग दा पंजरमगे uGain असिना आइगी कस्टमर बेस हेंगत हनबदा आइगी कस्टमर बेस को आई दि पोर ओन मनी आई दि पोर साबने आई प्रोडक्ट कैनो तो बने लॉरसे आई गेगुम तो बने लॉरसे हाइरिबा आइगी अदुगुम तौरिबा थबक तो अदुदा आइगी कस्टमर हेंगलन मदा uGain सिना मथन तो ऑटोमेटिकली सपोर्ट तौरानी लोइना याम चाव मतेंग अमा अखोइ द पिरानी लोइना अखोइ की न्यू की कम्युनिटी असे को न्यू की कम्युनिटी मनुंग असता लेरिबा अखोइ की निमित खुदिंग की को अखोइ मी सिदी हेंगत पले प्री वारिबो अखोइ न्यू की कम्युनिटी मनुंग ngasi अखोइ ngasi उजि प्रोग्राम तरिसि मनुंग कनागो मी क्या मा रजिस्टर तोरमनी अमेरिका दा रशिया दा वारिबो सो मेनी अतोतब कंट्री के आदो जि रजिस्टर तोरमनी इंडिया दा तोरमनी मणिपुर मनुंग दा जि रजिस्टर तोरमनी हेंगलेबो मयाम खुदिमक से अखोइ uGain दा स्लोइना चंगकदोइने लोइ चंगल कदोइ उरकदोइ लोइ खांकदोइनी को अदुना uGain असि कनेक्ट तोब कांदा नुंती की आइगी कस्टमर बेस असि अदुम हेंगलकनेबो ऑटोमेटिकली ज्ञान ताबिको म्याम अइना आइगी बिजनेस से अइना uGain की केनो सिजनरगा अइना तोब मतमदा नुंती गे खुगी रजिस्टर तोबगी सांग सिति लेप्तबनिना ऑटोमेटिकली आइगी बिजनेस द मी से अदुम हेंगलकने सुम येंबगी सांग सुम हेंगलकने आई केदौरी के हाबसे हेंगलकनी हाइदिबा एप्लीकेशन असि न्यू की मेंबर खत नत्तबिदसु अतोपा मी सिंगदसु को अखोसी याम नुवाइबमना uGain की याम नुवाइबमना अखोइ की न्यू इकोनॉमी इवोल्यूशन ऑफ द वर्ल्ड खतगी ओइगद्रा एप्लीकेशन से हारगदी नो को हाइरिबे एप्लीकेशन से अखोइना लॉन्च तोबनेबा अखोइना मपुनेबा अखोइना पृथ्वी पुंबसिदा अखोइना पुथोइनेबा हाइरिबे पुथोइबे uGain से न्यू की मेंबर नत्तब सिंगदसु सिगे एप्लीकेशन से सिजनहनबा यायबा हाइरिबे मेंबर मसिना uGain की थ्रू दगी माना प्रोडक्ट तो थिजरगा माना लेजनिंग प्रोडक्ट लेदो अदुगी इनकम दो अखोइना खोइदा लाइनी हाबो सिमसु कॉबीगनो बमे को यस अदुना हाइरिबा मीसिंग दु फ्री द यूज तो यागनी हाइदा नो मीसिंग चंगैबा मैम से फ्री द यूज तो याबा मरमना कस्टमर की बेस से को कोई की साखोत अनबते याम चाउनो मतेंग ऑलमोस्ट पांगे को अदुना कोई ऑलरेडी 1.4 इंग साइज पंजगरे मिलियन यूजर्स लेखरबने कोई न्यूज से को अदुना कस्टमर बेस असि यामना चाउना ले ग्लोबली की ओइना हाइबो वर्ड से थमजरमगे अदुना uGain से कोई न कोई की दमकता तंगाई फदबा याउदे यादबा पोसक अमा खंगै नंग साइ जगरे ममांगदा करिगुमदा अखोइदा नीड ओइबा तारगदी पतौ ताबा तारगदी कंपल्सरी पैसादी ऑटोमेटिकली थोलकनी को दुबा पोती इसाना खनबियो मसी आई लहुबना फगदरा हाइबदुदी इसाना लेप्सी यस मथंग दै लाक्सगे हाउ टू इंप्रूव द क्वालिटी ऑफ कस्टमर सर्विस की मतंग दै पंजरमगे uGain असि यामना खुदोंग साबा अमा हाइरगदी को कस्टमर सर्विस निमास सिगी मतंग सिनी को क्वाइटी फजबजे करीनो आइगदी करीगुंबा अखोइना प्रोडक्ट से अखोइना अमतंग खल्लगे यंगसे कोई Amazon दगी Flipkart दगी क्लब फैक्ट्री दगी से एनी केनो मदगे कोई प्रोडक्ट अमा लेरे लॉर्स प्रोडक्ट अमा कोई चेलुरे लॉर्स हाइरिबा प्रोडक्ट से लाए अइना पामो प्रोडक्ट अइना चेन गिबदगो लाइबा पोसे सम टाइम केगुंबा समटाइम्स कोई की प्रोडक्ट से ओनना थरकपा और सेगाइबा थजलकपा और नत्रगा प्रोडक्ट से याउदना गा लाकपा कासु समटाइम्स कोई यावेबा मैम याउ दे मैम की आंसर पता से कई गुमदे याउ तारगदी कोई वन अमतंग टाइप तो बियो को कई गुमदे थारीबा प्रोडक्ट से कोइना पामीबा प्रोडक्ट को ओइरमदबा ओनना हेक लाकपा
aduga utpadana product yam phajaba mulaga tharak patana product ona tainaba phajadaba product ama thajalak pai tare aduna maram moirega koina leiruba potu hadoksi kadai amna chakna dum paisa de pithokraga ko na hangdo yengba pot oibanina paisa de pithokraga ko na product urukan yam pamakta bai tare ko sigumba yawiba yes ma'am koigi thagat pirei thank you so much aduna haidiba customer service se haidiba koigi sigum laba koigi Ladiba topa aikoige Amazon, Flipkart, Club Factory ladiba singsida aikoina kutakki oiba customer service ka wari sanaraga nangna tharaiba product se kaire nangna tharaiba product se onare nangna tharaiba product se yauroktre nangna tharaiba product se soire aisi return to wapame ai hojimo return to wapame haibina chingbagi customer service se kudakta isagi pairiba application atugi manungda yauraga leigane sini ko quite unique oiba se uGain gi quite uGain gi unique oiba hairagadi aina pairiba aina seasonal application sigi manungda ko message ki oiba to anba customer care gi chat ki jaga mai koina hoji crew da ama da koi thengnariba adugumna same ko customer koi gi service ki line je hangaga matam punamak da legane 24 hour aina tharaiba product aina chat kri aina pamjariba product to aina onaba aina keno to matam aina return to boya bagi formula adagi karmaini return to gadage kamaini cashback lakadage karmaini ai customer hingalan gadage karmaini commission to chocolate gadage habagi ngalai ta ige wari watai sanana bagi matam punamakta 24/7 customer service laibi gane si atop application am to mayam laibra habiyo mayam lairagadi habiyo laiba taragasu thangai sengna koigi message ki chat oina di amata leite ekoi email gi through daga tharaga adusu halakpa yai halakta ba yai adumak ngasi baw da khoi leiri bo posing do pam da yumda dum taraga leiba ngakta ne ne thamjage adubu uGain gi through dagi leiri bo por adu di adom na pam da ba taraga su amuk hangraga apam bo to amuk tharak na bagi yamna zawba option na makhaksu customer care na 24/7 adom gi damakta bateng tawduna leiri haiba tare leigadoini sab hojiki haiba uGain je laaba matunda yes simatanga I mayamda thamjaramge yes matang the ability to your business all over the world haibisi matang da uGain asigi mateng dagi business asi all over the world da ikoine expand toba amasung access toba yagani habisi ngasai na mamang da su thamjagarba wafam tuni ko ikoina tawjariba small business medium business aina tawjariba igi pramano ina araga aikoina si nokse na nga dum haibaduni ko kogi Manipur aiga kogi ngari gi pothok yam lei ngasi di koi packaging oina sekmai ngari adu ngari mayam ama product puthoe wari wa praman oina ekoina American singsu London su wari bolai bilam singsi dai koi ngari gi test to honwa horasi ngari chi pija bo horasi ai tar ga dai koi ngari che dum thagala ga thamba ya ai patare ko ada kana mo mina khang daga di ngagi kai ma dis ama khang ne nai koi dum chela ka doini ko adu ekoina manung da koi ingredients ama ka hapal ware ma dis mai cha ga dum nis mai to ga dum ne hapa ga dum thagi ba ai wari bo ko haibadi ekoina tawdri bo pot khodi ma product khodi mak se ekoina globally oina yam sauna business to jabagi khudong saba ama ekoi da pirabani piriba pora se ekoi na koi gi tamaktani se ekoi na mangan bam thokte aba se mayam da thamjaning batuni yes matang da free application for customer ai basi gi matang da panjaram ge customer singi di aibadi customer singi di application na si free oina use to boya gani aduga bonus program ama su yamna sauna lei loina loyalty program so inga sai jagre loyalty program su de yauri ko ekoi crew gi loyalty ama API gi ama uGain yama adai taragadi tha amada ekoi income se ahum paisala ko hodorabani somda mu data mining na mu sungala kadorim ni adana somda stake adagi staking na mu takhala kadorimi adana ngasi de ekoi na pen daba kya leiragasu matam khara khaktan gi matung dagi di kari no tawri sibo ai dane isai tomta pakhat pa polaki doine ekoi na tawri ba business isai tomta khalaki doine ba matam amada sasina kongon ka gai ngangri ba raje na kongon ka gai ngangri to di si oi baja ni dana mayam gya lak pi gi ne mayam na gyan tar ko mikut mikap tholo ko mikut ta ngasi de mayam na awa lam da moi bani na lai ba leiba oi bani na atai di taning dre atai di ngangbi ra no kari tayare we khare no yi VIP su khare data mining su khare uGain su yam phajare no thokpa tawjagro akoi gi di paisa pi piro on hai ga ne bauji ki di but matam mamada di amu mikap thola ko mikup tana gyan tar ko mikup tana amu haira khineba nahana dumaina phajana takpi batara ga khoi yauroi draba noina phajana takta bugini noina phajana haida bugini khoi ni yaudri je mo khoi da haibi doine phajana takpi batara ga khoi soidana yauram ngani na aina paisa lakpa hora kan dana noi di phajana so haide khoi da
कोई नेटवर्क नेटवर्क की टाइप तो मोंग तो नेटवर्क ने कोई याहू दबाई वानी नेटवर्क सी ने नहाना नोई ताक तारे कोई नाना मैम थादरनी नाना हाइगल का दोयो मो कोई दा yes मैम ngang nok se tawani aduna uGain asi मैम पुना मकी दमक्तनी लाकदौरे aduna मैम ready lebiu hairiba uGain asi की दमक्तदी consultant above oibatai consultant compulsory yobi bamioi oigadabani or amana 1000 unit lobi khraba mioi oibigadabani aduga hairiba uGain asigi damaktadi 1000 package katani ekoi mayam dum munnaraga setnaraga saga dawri se and 1000 package ase ekoina ngasi maksu ore nungdam pung 10 makaira sorry 10 makai yes 10 makai de ekoi uGain ge training program lebani mayam puna makini madusu yobiu hairiba program singsi yaur matung da ekoina test macha amalora kanda maduda pass to romeo singadu uGain yawbagi khudong saba phangani aibje thamjaraga back to the host thank you very much mayam kuba amda khudong yase kai gina ayeng ma mayam su kai gi habitang thamam da di hogot piraga ta aksang do tang khindok piu kai gina da isa da lakpa energy du kai gi sai gi boring churaga leram maju ta seng na sai gi uGain gi kanna ba se ta ba da kai gi khai da ni am khoyang mo khoshang na ba kai gi pakhat pa le du pakhat na ba gi dang blood circulation normal noina ba gi dang ta aksang do tang khindok pia wa phum tham jage kai gina ma da masi atok yamata unique oi haibadani sana ngasi marik chumna takpi gri basi sangman na koi itho goi na parabani koi sana bi se tasengna soi da bagi damakta mayam no message matik chana yongna bagi damakta ni aduga ina hygienic badi tasengna ngasi uGain kari gi damakta koi atop mi sing ju free yawan ba yaraga han new gi member oi khraba aduga VIP members oidribo oiro aduga VIP member oibo lo yahan be yahan basic kari gino kaina koi hangbir ko yawi madu ge wafam thamjage kai gina kanda ahan bagi oina VIP member oibiraba aduga 1000 package volume yobiraba aduga consultant na yobiraba sing da ahan bagi oina kudong saw si pigane adu thabak khuding mak si ahan basni hena kudong sai basi miyam ningsing jabani ekoi kari gumba masi yobung ambi howdaba aduga masi portfolio yobung ambi howdaba consultant yobung howdaba silnau simi lakhini adu matam da kaino hay kanda sana takpi gi marik chum takpi ra howdaba de ko ya howdaba ni haibado haidana bagi damuk tani ko masi marik chum tai ji som su yorokini matam haibadi masi da yawdra besil nau jing do ekoina pau pibi ra yawu yabi khudong sa pirak pai base saroi level level new gi member se kisu kala chat khiroeba matam du da ekoina tawdiya da sana ta haibi gi tawdiya da matang na torok mi ko bi ai leiti ha basi leiroi leirakani ba madade yang wana matam khoirang khosaung na khudong sa bodo khara thindaraga phangada bi saru pudi hujing matam leiringai sida hana khudong sa lobi horo sum soi dana jigum khudong sa se laagani haiba wafam bani sana thambi si aduna viewer punamuk su ta sengna yam harau birangani haiba su thamjage do sana marakta panbiba matam da ekoi gi sticking haidana ma pandi gi bodo adugi matang da wahang ma ekoi sarla jin lak chege staking tawbasi tawbagi kana basi sugaina amtang takpiramu aduga VIP si yawbagi matam si loi khragadi staking tawbud akai ba lakadra haiba wafam se hangbire aduna masigi wang sigi answer se koi sara jena mic on tawbiraga marik chumna pibina magi dong taning singjeri thank you aidi wangang bu kok thuk sarobani maram di sa sigi uGain gi experience yam mong ta bai tare yam full excited oi bai tare yam nungai ja bai tare action energetic oi bai tare haidi aine harau jadi sa sigi loram da yam phajabdu ne hosi akoi lakre income yam jam ting yeng chebo data mining di laksla ka duri uGain de gi laksla ka duri VIP member oi bi laksla ka duri crypto unique crew de gi jam ka royalty bonus income ju laksla ka duri si ai hoyam sok thuk janing as a new gi platform de lairo kanda as a hoi company ne simbirak tan haitare so many sector mayam de aina tawjari ba thabuk ti mai phangana ba lambi yam pirak ko se masi mo yam sok thuk janing ani ai haininga le tra sa si bu tagat chari yam marik chumna uGain gi matang da mayam thambiram ba aduga nasi gi viewer khuding mak su isai sai yo khanda uGain gi maramda samam nazaram ba uGain na ekoi de pire ba kana ba singi maramda khara khji ekoi na khangjaru ba singdu sia thab tawjo phangja ba sigi dam ta ju yengbiri khuding mak su pembira bani khanjai ada ai sama ai tare adu madik penjo pokchai hai ba tare aduna angasai sa sasina loiram dai de staking gi matang na panbira ma do en samdajaram ga khanbira ma yam nungai bai tare ada yam chana na sardi pona so muka hangbire staking ji already sasasi amadi ai sama mamang da already program mayam da ikoi magi maram da top chakrabani
Okay, masi jo hana remind to jage staking yam nungai jaba wari kharam jo ai khoi gi khangjarak ba anauba nauna thengjarak ba experience amasu mayam da paujum der ke taseng nai staking to ge haragadi ai samuk se compulsory VIP member oi tiya each and every new gi partner kudimagna VIP gi member oi dia dabani kariguma ina VIP member oi dragadi staking khudong chaba leiti ana hariba new consumer community ne staking era mathambira ko aduki mati haraung ngai ni sautok chani ngai maramdi staking hariba staking sidagi khantang lakpa aigi thagi na phangiba number of two token unblock two khaktasina life change to bia lambi jumana piri nasai so many income stream lakpa gi lambi am tapi rakre madugi manbi staking jo amani staking haibase company gi depot account da hoji aigi leijariba number of crew unit crypto unit se aina yon thok chaba ya bagi tanjama company pirakpa leijariba unblock pro an akogi blocking crew etare agi total portfolio de lariba crew mayam stigi tokhaina unblock crew ena company na khaido pirakpa aina sell tok tok se giana ba internet exchange ki kutangda external exchange ki kutangda madu aina internet exchange amadi external exchange ta madu thado kiba yon thok kiba nataba company gi depot account da mu aina mu hariba unblock crew du sanjanjaba taragadi aina thamjariba unblock crew du gi aina thamjariba time period tu gi matungina number of magi time period lady say 3 months 6 months 1 year 24 months hi ani smai pi aina thamjariba time period tu gi matungina company na each and every month ki magi interest basis tare interest amount pire i for example yengsi aina ngasi bawda aikoina leader mayam na koi takpiri staking tobu kaung ko nangi toleba unblock crew singdu staking tobu kaunu arisi karingoni after sahiyama anigi matung da somgi life change to handuri staking kaktasna ai thamjarake for example yengsi aina aigi toleba unblock crew si internet exchange tawtana bidding tawtana aina anyhow tawtana unit on thokre paisa on thokre madu aigi leijari ba aigi pangan kanjaraba aigi new consumer community new gi platforms aigi thona pana hinjaraba aigi number of asset kara aina mangan kibane aigi asset mangan krabe aigi pangan sondara ani means aina aigi income stream lakna ba lambi achau ba aina phachara thamjara madu khaido mangan gibane madugi mauta mangan bagi mathak sida aina thamjari ba aigi income stream paisa lakna bagi lambi do hena pauthok chauthona na khona na bagi achau lambi bane haijabu unblock crew singadu aina karigumba company gi depot account the staking tawsale laibak phadana aigi leijariba unblock crew du wala yogren khansi yam pikna pasi quite the big amount ni aigi leijariba total portfolio du gi wala crew si aina company gi depot account staking tawgre madu aina 2 years thamjale se 2 years means 24 months ki staking tawsingare aina adra hariba 24 months aina staking tawkraba matung sida aigi damakta haitara aigi portfolio da each and every month khudingi company na 24 month thamtadi 2.5% unblock crew ina interest panganeba for example say 2500 unblock crew panganeba sasaji chumi ko sir yes okay adu itadi hojik se aikoi gi leiriba company gi profile gi matungina one crew amagi value si hana leiramba yam nungai jabase khangdaba singju khangjan biro aikoi gi crypto unit ki value si engalakre crypto aikoi gi crew token ji by value se hana 0.20 cent leirambadu 0.25 te legre yes mayamna hariba aikoi gi company gi development some no mono hengal ibase mayamna harau bidana adigi thawai haksang yamna nungai bungdo pita di please isa gi charta 10 thagat piratuna aikoi gi value angkala pasigi damta mayam harau phungdo mina sena amta thamjage please adigo makata sajage kana aikoi gi hariba kano sida thawai haksang yamna harau phungdo chege damta ingji please charta 10 nambiduna aikoi gi crew token gi value angkala pasi adigo badi harau je phungdo pirapdu amta masagi igani ngai tare yes so many ko leader mayam ai tare aduki matik thagat pirai yam nungai sai aikoi gi hana leijaramba company gi hai tare aikoi na one crew token amagi value si 0.20 dollar adubo hadak no manini sida khangaudana hai batare aikoi gi crew token amagi value si 0.25 te hegalakre samai to dana no mono mai hegalakpuduna company na piribasi after STO changaba matungdadi company na kari hai aikoi gi leiriba crew token si $1 and above lakani haibani if karigumba $1 the lakrena kan si
one crew magi value se matam du da aina company gi depot account tham gi base 1 lakh CRU ne value ekhoi gi 1 lakh CRU ni 1 lakh CRU gi hariba 2.5% lakh ta kya oirani 2500 crypto ekhoi gi crew to korne lakh ka duris adudi tha amada aigi portfolio ju kai to kona taba aigi portfolio digi lakh pa just income macha ma interest tuna hai tare 2500 ki value se Indian INR on to piro magi value ju kya yaman aigi portfolio to kai thok ta bidai tare company ki depot account staking to sangram matung de laiba aigi unblock crew gi value se round about aduki mati yam kare 1 crew equal to $1 gi value de lakira ta ekoi staking to go de mi amana tang yam na dere 1 lakh 2 lakh staking to bangam ja auragadi new adugi totally life sense to go duri aduna na ekoi na yam tang na hai tare tangai padra laiba ai unblock crew sing staking to salu je ana leader sing asina mayam da ekoi da list ekoi misguide to gunate mayam gi yai fana bagi da makta mayam gi quite gi fana na bagi da makta future da what pa da punsi mo oina na bagi da makta tangai mak padana hai tare staking to gusi ka gunu na tambiram aduga su ekoi company gi vision mission su phangana ba aduga ekoi new consumer community gi leader oire ba khudi magna hai tare magi kana ba se ekoi lahung na ba khona hause hai na tambi aduna ekoi na last sar dipak na sai thambira bagi matungi na VIP club se karigumba kande yaw bungam jahodre adu di mana mamang da ekoi gi se staking to gi ba amount sing du mangja gadra makata na hari ba staking to bu da ekoi da phangi ba kana ba sing du VIP yaw bungam dra kana di phangoi da thambi bani sar dipak madu magna ta sa Yes, yes, yes. yes madu da aina phongdok chaning ba se anyhow toraga aina VIP yaw jaw staking to ki badu magi time period adu fawbudi dum akoina magi phangam tokpa amount to koina phangjagan tawdu phangaga su madu koina kai thoga sina ba aduga keno to budumadi VIP yawdragadi yadi yes time period to matungin ai phangam tokpa unblock tu dum phangani ana VIP yawdragadi hariba unblock cruising adu staking amuk toksan ba bidding to gunasi am tayaw pirakiro aduna matam puna makta best level da koina VIP yawguni VIP si akoina karigi da mukti yawrudu company gi very important person haiba VIP si yawdragadi sarsasino ji thambi ki ba uGain gi opportunity som yaw lobo phangoi ahan bada aduga data mining gi khudong chabana chingbala ibising si VIP member thagda khudong chaw pi ana company tawri ba thabok tharom khudi makta aina VIP membership oidragadi company gi to fajakra program singam to ai amta lobo phangjaroi company na piri ba ahan opportunity gi ai khudong chabum to phangoi aduna VIP si tangai mo phadna yawse aduga handaki thasi madi tangai phada yawbu ngamse audregadi next month ko yawna bonasi aduga company ne piri ba opportunity kudong chap sing ko lawsi haiba jai thamjage adu somna pakat pigano somna VIP yawra matungda staking na tawgiba staking token gre laibak tin handaki thasi madi VIP yawbu ngamaudre yes songi to ko mangchani ngai leite tawdu bo somna staking tawgiba dugi matungi songi return dum lakani lengdana sahi ma thamgiba ani thamgiba di matungina songi time period tu sapsa dum lakani aduga hairiba VIP yawdragadi laiba unblock cruising adu aikon amukana staking token gi amuka company gi account depot account sanjan be ai madu sanjan be yaro aduma aikon laigani haitai aduna VIP si aduki matik kanai VIP yawda ba haibasi aikoida yamna laibak thiningai ni VIP yawrba singna akanna ba VIP gi royalty bonus income musu phangi masima yamna sokthok chaningai ni aduna aikoida bibira puna hian ba haitari company na aduna somna singna ningai kasu laite somna dum yawsan biyo tangai ba padana ai gi tawti adram ithok singi marakta VIP member oibasi su amani haina somsongi thawai haksang da matam punam ta khallaga leibiyo ad VIP member oiragadi company gi site gi kari gumba ahen ba kari gumba khari sogi da makta gift lay absi ka ubi guru matam punam makta ana VIP se koi lengda thamse ana staking tham gi da som VIP yawdra matung da kasu amang jabolite tawudo laiba unblock cruising sinaba khangoi ajabani tangai ba padana haitare VIP se koi matam punam makta yawna na ba khona si hare kansida back to the host. Thank you, sir. Thank you, sir. Thank you, sir. Tasingna VIP si soy dana yawbi o haijabani koi ngasi sinjari ba koi program sida su adu mamang da webinar kya da su VIP si tangai mo padna kalaga chatbe yadra ama oibani na su soy dana yawbi o VIP yawdragadi ngasi han ba hongdorok po mikop ta sana lautokbi kiba koi gi yamna good news sin da adam thamoi da ta na thinba dum yawbi ramagani VIP yahong da bisin lawsi adugi thamoi da yamna hard oibado adu phawbi da nabagi da makta hek
la taba mi kum da harau bagal wena na kai yam na excite wena na bagi dam ta thabok che khumang option na bagi dam lambi chat kai tar ga di VIP je mas ne VIP yaw dra ga di sai amata ya di hai bi na sai staking sa na ta bi gi bada staking che VIP yaw da di ya di hai staking che tau ge na khalak unblock su lak sel la ba aduga mayam internet exchange ta na dra ga na hayeng koi gi tai khudong cha mayam lak pa se VIP yaw da di ya de mi na VIP yaw ge na khalak ko mi kum da tambang de ko jik lai VIP subscribe to bodal lai ba koi value se wang khalakani hai su haining koi kanam ta hai bangam de adu duna yari ba makai di koi tangai phatra kanda chira ba timing da koi pai litra kanda paisa mayama puthoga yaw do saru budi hosi ngalingai matam sida VIP yaw wi ra kanda koi som gi staking do oiro royalty bi oiro laiba sing si khudong sam si lomina se wafam si koi sar sing ta bi bani aduna VIP si yari ba makai yaw sen view aduga koi amata miso hen bina wafam de thamjage aduga makata ra pasidi koi gi yamna nungai jaba hai tare ekoi uGain che ekoi da san na sai na uGain this mai to gani si kana basi lei adu ada mayam tam bi gre duga gi uGain je ekoi na kamaina season na gani hai si wafam ji lakre aduna masi launch ti tawdri bani adu bu ekoi kamaina season na gani hai basi ekoi gi masi gi maram da sa sajina ekoi gi masi gi kamaina season na gadam no hai wafam sing ji sa ngate marik chum na thamina bagi dam sa da sing je Yes. Yamda fazaba question ama khaksu lai. uGain ni matang da yamba lakpani na ai adumak taksaram ge loina mak khamina ba khoi darkar ni. Yes, adubu ekhoi isa maksu hojik se training Yes. Yamda fazaba question ama khaksu lai. uGain ni matang da yamba lakpani na ai adumak taksaram ge loina mak khamina ba khoi darkar ni. Yes, adubu ekhoi isa maksu hojik se training manung ni ai isa maksu aduga ngasi nungdang pung tara makhai da su hai bi uGain asigi matang da ngasai jai jagre training program leibani mayam su saru ya biu koi punna yamina si. Yes, adubu aigi khangjaba knowledge ki matung ina aigi khangjaba share tok jage. Say ne loini iraga thambani aduna igidi no ba quite latest over news over nina masi ina ira thambi ba sing sidagi padragadi kajik soiba wa yaw kragadi nuai jade aduna ahan badai khoi ki miyoi duna any xyz miyoi aduna hai riba uGain haiba application asi download to biga doini koi download to bagi matam ekoi na launch to kre that asutagi asubau da launch to re mayam da sinare mayam na download to ba yarani haibina chingbagi matang matam loina pijarakini adugi matungina haibi uGain haibi application asi download to birani download to biraba matung da isa se sign in to birani sign in to bagi di magi darkar oiba magi kaino masagi magi application bagi matung ina hairani for example username email surname last name middle name na sing so many ko magi contact number tu hairani yes adugi matung da ikoina register to ba ko wi mato register to ro matung da isagi oiba ko haidi isa gi haije isa se register to ro matung da isa gi oiba QR code haidana ama phangbi ga neba mi khudi ma ki oina sini ko quite important no ise ko ngasi ekhoina QR code sis khangba isili na ama ko yaromani QR code na kari use to ba kari sizna ba ge haiba aduga mapalam da yam toina chatpa maroi na ekhoi ki international ki keno da yam toina chatpa mi da de hoji any market ta ekhoi ki QR code ngatani use stories QR code ngatani sizna jai scan ka to lore ki amount pi ga dab du khoi to ga QR code to katang ai scan to ga lore hai tare aduguma QR code ama isara sizna bibirani sigi matang da nei na ngasai hanjan adum haijaba do ekhoi dilai ba leiba college da ba leiba oi bani international gi business yaw no international gi matau jai khoi da namfu da taman bane hai tare aduna ekhoi tam da badiya da ba khangau da badiya da ba kari gino hai di ba posina matam ma da chana ga doine ekhoi na tamjaroi ekhoi na khangjaroi hai rasu yara roi da ba hai tare aduma ngam da na makhoi na chatki dor ba hai tare ekhoi na mobile paizaroi Facebook paizaroi WhatsApp paizaroi hiroida na leram han kya mangasi lion kreba han kya ma lion kreba ngasi phone da Facebook pai ba hiroi haram ba han kya ma WhatsApp pai ba hiroi haram ba han kya ma so many chai humfu gi mathak ta leira ba han kya ma ngasi di lion kre hai bata kari gino mase technology ne
matamgi matungi na lakpane change torpane ekoi change tongjaroi harasu tawdaba yaroi aina pramano ina erga sorat amagi batola ina ina sorat chaluba matamda soratu damina kampora mom yele rameba kamporo ai lojaro yaba nate ha migi chana bine ne yele ine adu mai gi saruk thungdo ina ai paira ga laka dorobne halakpada usop sa ge ai ta usop chang ma da ai gi changlu oma leram dor mai changlu tur pham ga chaga dorom ai gi ne ha tam bane ha ya compulsory oira bane ha aina kanya roi da porai tar pramano ina same like that adumaina ikoina uGain ai ju kan be aroi to QR code ai ju ikoina uGain khatagi na tan any hiramda banking sector do oiro amadoiro ikoina QR code ai base oina chanar ka do mane matam kharagi matung da mayam gyan ta bi ho madugi han ba chapter du ni bauji mayam da ta pui ri ba tambi ri ba matam sina matam am da di hai ri ba pose ikoina pai ga do ro ikoina sinna ga do ro ATM card ke paisa lokthok heite haina icha nupa puraga isu nupi puraga lokthom ahan kya ngasi de automatically mathanda lokthok jare pramano ina hei gre ha ba adumaina khoina nauna laiba technology sing asi boi khoina mirai ba yade oiro ha ba su yade kanaro ha ba su yade ko aduma change tor ko deni sam adumaina hoje khoi application ji download to bira ba matung na mana register tor ba matung da haiba mio eduki QR code ama irakrane mio eduki secret oiba QR code ama ko yes adugi matung da kari gumbai khoi gi account adu da bonus point haina leigani sam like ai khoi gi hojik leiriba wallet ta leiriba crew gi wallet ta khoi bonus account haina lei ko adumaina sam hairiba khoi gi uGain gi su leigani kari gumba bonus point adu ai khoi na bonus point na paisa yaure lorsi ko ai gi khada kai da ma mana pochai adu da leiba khopa gi ngona bonus ma'am sa sange na lorsi hairiba bonus ses ma'am sa ina coffee caps da changmada adege khoina shopping mall da changmada ko khoina any jaga amda changmada khoina QR code ai nang sai gi pai ri bi mateng na ina pot se leiri ba lori ba tauri ba mayam du gi paisa se ai QR code ge dum kaksa gra dong na ko khoina uGain ge wai nuai ba se matam du uGain je mi je munna da na phunara ka doini ko thajabiyo ado khoi de ma pu ho doini ko uGain ji ge ko uGain pu thoi ja khoina ni ko sima mayam ko bi ganu ada haiba uGain sina koi any shopping mall da changbo egera any hotel da restaurant da changma matam da magi QR code chingmam jaga ama site ta piraga leram mane ba haiba QR code chingmam site da I QR scan da ong tong bigara ga loire just kya nuai me yong adi taraga di adumaine koi mayam pudamangna haiba sigum lawe uGain ase koi ahan bada magi launch tawraba matung da application ase koina download to bigani download to raba matung dai khoina sign in register to birani register to biraba matung da loina complete oire hairaba matung da dongi QR code ama phangani hairaba QR code asi na isagi account du hangpa matam da piraiba account gi matung ina khoina ngasi phangiba crypto unit program da phangiba sigumna wallet ko khoi bonus account main account gaina leiriba minus sam like admaina khoi uGain isu leramani leiriba account gi matung ina khoi gi kha da referral pi bagi product sing lei bagi changai iba paisa lupa mayam ase khoi anywhere any place dai khoina QR code accepted oiba jaga sing da chalaga khoina hairiba paisa sing ase khoina loina sinna ba yai haba tare yam nungai ba sidagi hena phajaba sidagi hena nungai ba leiraro haba du nei nai jani je prikau da paisa pai daga su pai ri ba phone jina lo yare haba du ni ko phone ama puraga chalaga loi loi haba du ni pithribi se aduni tawka doi se ko adra mayam pudamak uGain gi damak ta ready leibiu ko uGain gi damak ta thawai wabi ganu uGain yaw matam da puba thang bunga moi da ba amount thi ga da banate ko yam na chawrabada ko only 30 units katani koina subscription free pi ga doi se monthly gi oina aduga khoi gi yearly gi oina 300 ko koina pi ga doi ni ko yearly gi ba subscription to biraga di hariba amount si amna chawba nate ko aduna ai sigi matang da di hena kupadu di ngasi gi training yaw matung da next ki program da hiengmak amuka nong na khoi uGain gi program torok na bohona jage adu da sumyam saruk ya biu ngasi akop maro laujara ba matung da programs te ta ba ya ba khanjan ba ya ba knowledge training program na chingma sing tawra ba matung da mayam gi amount na kya pi ka da bano hoji wagi ta ba di 30 unit na subscription oi ha ba simati tare tha magi akhoi ki kaino gi paisa da ra ga di lupa lising ani ga chamri ha tare lupa lising ani ga chamri thira ga di tha mi use to ba ya ba ai tare ko hairiba uGain application se ko aduna masi khangdok minasi hena khangna bagi ngasi program yaujara khige aduga mayam hayengwa mu program tawjage mayam saruk ya bi wa ba sitam jage thank you very much back to the house
Thank you, sir. Tasengna uGain si hayangmak tawhaningba phawbiramgadra haina mingjai viewers singna pai viewers sing ni tasengna yam tuna launch tawhaningba phawbiramgane ne khanjai karigumba akoi gi uGain si akoi gi saliba October gi last natraga akoi gi September gi 15 da launch tawragani haibasi wafam singsu akoi gi leader singna pangdokpa tongan tonga training program su akoi haibi khrabani mayam singsu hena abiramani hana ningzari aduga aina aigi oiba wafam da kaigum ta haning ba man ekoi gi uGain si yauroi hairaga su posidi laibodi yara doine ba ekoi ne Paytm PayPal natragana ekoi cash koi ATM card pura chapa mikupta maduda pirba commission dagi uGain application seasonal kanda ngasagi phangadaba profit aduga uGain si na piriba khudong chaba si owner oibi right phangine ko owner su right phangba aduga profit su phangba aduga aina karigumba esmai tawdana aigi hariba mall da natragana aina hariba ki khoi gi shop tu da aduga akoina hariba farm da challo kana akoina any product lawo matamda commission su phange adu ko owner gi right phange na yumda halaga gi su wari sabi gani compulsory matu sabi bada akoigi isagi referral pira kanda madu commission su phangdoini adoi tardi nga chai uGain jala ko mikupta koi gi mi je haunaru ba tawdana tasengna koi gi new platform jida hainingai leitana koi gi yam athu matam da dum jar koi gi user masing si yam hanglakani haiba si 100% thajaba lei aduduna madudagi nga sai phangai ba khudong chaba sing nga sai VIP member oira kanda hairiba han bada yaubi hog da boi targadi kona phangdoi ne sa natra ko aduna yari makai hana yaubi oro aduga nasi uGain si hek launch toropaga koi ngamjab level da ikoi yaksal hausi ang wafam sini koi sana baik cuma takpir si dona yam nungai je aduga matang akoi makha tarak basi de koi sara jinda mulak chege koi sara jinda lakada bo hang sina kai no haibada koi gi data mining gi matang dani aduna koi sara gasu yam sana ba data mining ga link tawba yagada ba social network khara khanan biramu hai sir adu tasengna chiga konana hai tare sarda wi data mining asi matam punamakta VIP member khaktangi oigadra hai basisu apai wahangan si punna pibiramu haibadi ngasagi data mining si karamba social network ka link tawgani aduga data mining si koi matam punamakta VIP member khaktang oigadabra haiba ani si answer si ko sarajin mari chuma pibiram mixing. Okay, thank you, Sir Deepak. Yam fazaba question ni hojik lai bisi aduga ngasigi Facebook live ta yengdiriba new gi partners amadi ekoi gi stranger friend ma'am su masigi kano se khangning ba pokpirangani khanjai ana hangbirei ba sir amadi hojiki madam do sir Deepak mingam ta khangjai yam nongai jai angai bedo yamna interesting ba question am kani man hangai ji sa si tasengna mi masing parodi mi nifu kunra ni bong si ko ada mingam ta lokho sadre ngasigi question sing je maming ama ta hapsadre haidi ama lokalakte haidana warogani haidana. Okay. Yam fare. Sir Deepak madu yam nungai ba interesting ba question amani yam nungai. Data mining hariba aikoi gi project makal se ahan dugi oina koina LinkedIn account gadi link torokanda hariba keno sidagi de koi mining to ba hongna gare jik. Ana hariba aikoi gi data mining si hogi ba July gi date 15 launch to gi. Ana July gi date 15 dagi madu package kangna rakanda LinkedIn ga link pirakanda hayo mining to gi kudong charge hogre. Yam nungai budi lakaduri ba September ki date 15 company na pidi basi September ki date 15 dadi ekoi mayam na popular le khangnani ba Facebook hari September ki date 15 gi kanu sidadi Facebook kasu link tong na ba ya pirakrane hai masimu yam nungai jai aduna September ki date 15 si mayam khawrang ngai bi na se ahing tuna da bida hai tare ahing nong yai am pikar mane khoi niu gi di aduna mind tong na wai da haro mind tong na khoi kana mina hona mina usi adugi matung da hai tare another so many platform mayam hai tare social networking platform mayam link tor kodri se November ki date 15 ne campaign thari November ki date 15 da VK Russia gi kwai gi choba social platform social media ni VK hai se ona VK sisu link tong na ba ya pirakaduri madu da na WeChat China gi no kwai di fazarba choba social platform ni WeChat se hariba November ki date 15 sidagi dem ka makata ba hariba social platform singa link tong na ba ya lakrani adu ahan dugi oina December ki date 15 gi matung dadi hariba koi data mining gi network hai tare package ye koi sa na yon bi abagi right lakaduri yam nuai jaba madi
aduna amukan once again mayam da khangan janing base akoi already linkin account di akoi add tawduna mind tawba hawna khre smai tawduna Facebook mayam na kamali khangna de Facebook se hadaki la iba September hai hangchik tangaire September gi date 15 September gi date 15 study akoi Facebook ki account link samna ba yakran adugi matungda November gi date 15 gi matung dagina BK Russia WeChat hari mayam se akoi ngami makai account hang da ising nong sing leragadi account hang do piro hojiti yaun siam saraga le biro haijabani aduga hari basi company na aya be pirakpaga hari ba keno sing siga social media sing ga link to we arani hai bu gi tancha do ek lakpaga akoi link to hongna na ba wana mina hosi hai bisam jage smai do time to time company na hoji phok de koi sinaba keno sing duni mayam de koi thamjari base maka tarak pada hai tare so many social media mayam nari hari social media sing adu ju changna ne kudong chaba company na so ne sinbi rakani hoji ken bibi riba social media khara kakchi link to budai tare ai koi anga ko makhal gi akoi da change ma lak ka duri bani ana isa ma hoji se hari ba kaino sida akoi ready de leise aduga data mining gi package low dri ba hoji fawba ngasi asi akoi gi hari data mining gi offer pi riba tarik ki manu saliban matamni ana ngasi gi numidang gi pung ase pung ani fawdi oigani khali nongalam da gi pung ani bawdi sibuki manung sida data mining gi package low jaw ta di company ne pi riba se akoi gi 100 unit ki package aduga 250 ki piri bedu 150 da hari 40% discount pira kanda 150 da koi logja bayai maduda kai we family tari business plan madu koi low matam sita company ki site gi hoji piri tu koi 260 ki ko 260 gi koi da crew token phangi bani ana haying da gi madu phangaroi yam handagre value su wangkala khrani ana koi maximum angama makaina hoji data mining gi package logja hause sida lahu da budi matam khargi matu da soina taksi show lagani hai basai thamjage maramdi masida da ikoi achuba social media gi platform changjal laga aigi active income ma tan jana na ba yumda pamna achuba lambi ba pirakpase masi loba heuda ba akoina khanga gasu khangjan da hai tare na thairaga le horagadi mioi mayam di life is to pradi hai ba life change to krabdu da yahongna na ba honasi karigma somna hai ba ken data mining gi maram da kamai link to gani data mining pi ba kana basing hakting na khang bangam draso som kwai digi nang na ba leader sing da tairap to biro tana biro aduga Sir Sasikanta amadi Sir Deepak amadi ai samuksu matam punamakta 24 hour thong hangdok charaga thamjari songi damakta any khangdaba lerakpada ekoi da share to bi yakani matam punamakta songi damakta ekoi lejari bani an hariba aduki matik fajakraba company ni piriba opportunity yamsi koi lahowda bai base ekoi da sauna mangche bulakani ana som kaktamak lawrabani haiga leithokpigano songi nungsiraba icha singi khanbiu songi nungsiraba icha singduna haying matamamda baba mama na koi ni kari gi damakta aibu data mining gi package no vidribno matamam da soida data mining gi kangna basi khanga ba matu isa sing ekoi di soida waro gari madu thong tana ba ngasi gi numit ase kwaidi gi phaba company ne opportunity piriba offer piringi matam da ngasi chalibani som data mining gi project amadi magi package la hoduna haitare isa sing gi tungi punsi de hena nungai fana ba songi laptop active income ma lakna bagi kudong cha bu lomi na usi hai basi thamjage aduga makha tarapu kusingi da mukta sadi putam sinajage thank you sir. Thank you sir. Taseng yam noise. By ngasi gi session si adugi matik excite way. Taseng thaboy de yam khorang ba aduga langtak na ba uGain si yam da thuna mak la aning ba akhoi gi aduga masu fil taw ya hijin ningi aduga akhoi sa nang ani nang si takpi ri basi uGain data mining aduga akhoi khara matang khari matung da digital double gaine sum lakhi ga dorabani aduna kana gumbana digital double si kari no haibira mo haiduna haibira kusiyawi aduga uGain si kari no haidana nongna hangira pesil naw sing hojikta akhoi live si sanga yengbira kusiyawi aduna akhoi haijaning badi akhoi Facebook ta laiba akhoi gi video si akhoi kaidong nong da kathat saroi aduga si se akhoi na natna akhoi amuk YouTube link ta onthoga akhoi tongan ba akhoi gi YouTube link leijei hariba YouTube link do akhoi tongan group da upload to khasarake aduga Facebook ta so hariba YouTube link atu sumayam da upload to khasarake adu anyhow akhoi mamang da laiba webinar sing aduga akhoi tungda lakadoriba so Sir Sasikanta chu sai panbi ki ba ngasi ahingi namidang pung 10 makai taw matam laiba sigu training su when it's an every loina bag yaw ya bani na da yaw bi rakanda en mamuta bu khangina nang hona minasi aduga khata ba khangou da basing du su akhoi amu hana tanara kanda hayeng mathangi session da tangai mo phadna hayeng si tawsi haraga su mayang comment gi matong ina akhoi tawdori bani akhoi de lejari basi taseng na mayang gi pen na bagi damakta
लेजबनी हाइबसिसु सारसिंग मरिक सुम थंबिख्रबनी अदना मखा तारकपसिदि अखोई तसेंगना सर अखोई कंपनी की व्हाइट पेपर हाइदना मयामना पन्नबा अखोई मसिसे लैरब्रा अदुगा मसि लैत्रिब्रा दो कदाई फावो मसि कदाई चंगसले हाइबसि हाइबिरमु हाइदना तापिरकपनी अदुबो कंपनी की व्हाइट पेपर की मतंगसी अदुकी मतिक हाइदोकपददी लुई हाइदना अखोई तोंगान तोंगान बा लीडरसिंगना वेबिनार ट्रेनिंग गुमदा हाइबिख्रबनी अदुबो ngasi program session asida maru ina lechin biri ba koi sir sajigan da lai mium na koi white paper gi matang sida kari gum khangma lai biraga di kari marik chum bo khum khradang meyam da thambina bagi da muta sada request tawjai adari yam nungai jai aduga hangbirei ba question simaksu adomgi right ni hangbam thoi isagi right ama leibani na isagi right ki matungi na white paper gi matang kari leirabage hairang birakasi yam nungai jai tasengna blockchain amadi white paper asigi matang da hairagadi ekhoi US Stock Exchange Commission sigi under da hojik process da leiri aduga ekhoi mayam gi tamakta hairiba ekhoi process sigi tamakta ekhoi anuba website ama mayam gi tamakta hangdoga thamkhre mayam da taksari cryptounit.cc amuka hanjari hairiba website sida sangbiraba matungda ekhoi gi hairiba white paper madi ekhoi blockchain gi matang da mayam na thengnabi ga doini adubo housing makidi ekhoi US Stock Exchange Commission na phajal laga thami mana hek approve toropaga yare haina hek thaduk pirakpaga mayam gi damakta welcome tawna bagi damakta cryptounit.cc double c hairiba sida changbira kanda mayam na hairiba white paper amadi blockchain gi matang da uba phangagani hairiba masi posaksimak yam thuna chaliba ekhoi August month se hek loibaga September month phawgi manungda mayam gi mafam da sinarakagani haibagi thajaba lei loina na road map mayam gi road map asengba road map mayam na khangingba road map ekhoi as a chamba partner am oiraga so a blockchain gi matang da khangjaningi white paper gi matang da khangjaningi loina na company gi karam kari pre plan leibage karam road map leibage haibna chingba punama adu ji haijariba cryptounit.cc haiba sida changbi da kanda loina uba phangani hojik su isana cryptounit.cc haiba sida changaga aduma gengba yagani tabo hojik ki oina de login tawba aduga magi pirei ba program sing ase ekhoina changhanba matamda atai ayamba loina yengba yaba kya amade khoi uba phangani program gi leiriba magi plan ki loi uba phangani but blockchain amade khoi gi white paper haibasi maki matang da di uba phangkhiroi maramdi karigino US Stock Commission na Exchange Commission na huchi ki oibada approve kan tauri ma na phajali bese hek loi ba thadoro podubuni mayam na ngainari bese adu hek loi ba mikutuni ekhoi mayam gi nungai bagi pandam maina lakadori se aduna huchi ki oibada di white paper gi oina khatang ngaimina kisi yamathuba matamda mayam gi ningba thunglagani haibache thamjage thank you back to the house thank you sir tasengna koi white paper si already daka leiba koi loina bak ready da lai khre aduga on process da leiri do masi ngasagi magi daka leiba singji loina ready da lai khre matam ngai ba khaktani haibani sana tambi dai se aduna yam ngaije tabada koi yingbiri ba bior mayam su uning loksing am oirongani han thajajai loina na aikoina ngasi pangthok sariba siguma session na si aikoigi ngasi social media gi aikoigi Facebook haiba platform sidani koi masi gi Facebook hari ba aikoi sida kana gumba amata yaubiri ba bior me kana amta corner oibira moy si 100% haijage tasengna aikoi aduna ngasi aikoina ngasai gi aikoigi data mining si yawro mikuptadi digital double la ko mikupta Facebook sida aikoi tongan ba aikoi toksala mikbum da aikoi masidagi khudong sa su tongan extra phangadori bina ba wafum si aikoi sa rajena mai su thamikre adu loina na aikoi ngasi gi platform asida tongan ba khudam waira kanda aikoi company sigi mangnana ba adu company gi fajadaba wa hai aduga masamakti yawraga noi gi new kaina haiba kangu jingnaga bet aikoi bet comment ga bibirakpa aduga aikoi gi yamna fajadaba wa hai respect laito wa hai sijina birakpa si ta sengna hojik aikoi India gi wena mamang na aikoi pangthokkiba global leadership council presidential council amadi local leadership council punna pangthokkiba adugumba aikoigi program session adu so aikoi marik suna thambi khre haina mingsing jai kari ginawada aikoi India gi su tongan ba aikoi company gi department laibagumna aikoi ethics department su laikhrabani aduna ethics departments ki matung ni nai tare legal gi oiba action local ko mikopta som gi thamoi da ta na thilaga long na ta ga le hogna tro pai leiroi tauri ba thabak si 175 countries ta
approve tawraga lakraba education information package mayam da pira kanda global distributor kanda aikoi amatta oiba wakhulon ga like minded people sing lai bina khumna thong saman halakanda aikoi nungai minaba punsi marendo lakna na bagitong khonaba platform di amakon hanas haizeri new economic evolution of the world haibasi tarai banate sangsal liba khongsal si panthung yaugadaba khachita ngairabani tasena kuina ngaijarakpa mayam sing panthung hek yaugibadagidi lamjen je thab hogadabuni adu lamjen si chien be yauna nabagi damaktani aikoi tasena lamjen si chien matamda aikoi kari mathok tari khudamoina harabada building ama sawa mikupta ahan bagi foundation do quite maru erisi leibak tu kal libra adegi pe libra masi kayam yamna chauna thadagadawno masi aina floor kaya sarako mikupta kaya aikoi kari darkar lei masi tungda tholakata mayam jing loi uthuo mikupta hana ya thoba mikupta hogadobuni adugumna aikoi ngasi new ki platform asida chang lauba koi pichri bu on purak mina ga doba adugumba kangu sidu kanano VIP member singni haina ko thangat VIP member sing si kanano new ki tamakta changselai bu khongjang sida thawai chang yaro mi sing haina structure bani VIP member su oi kraba new ki platform da su partner su oi bi kraba aduga nasai wa khanje new mak ta yaro bani habdi khanda ba ida sing ki khallaga di yam nuai jade aduna koi sigum social media da som na aningba athingba leitna som da comment pibi basi yaragadi pibi runo som gi panaba haijabani som na pibi ge isagi right pibi ro isagi right aduga as a gift oina pibi rakhiba karigumba phangiba gift oina phangriba share you portfolio na tragani anyhow som na phangriba adu company na som na rule kai ro taragadi amuk lausan bigi ba taragadi koi wa hogo dose isa kunya wa famji thamjege aduga makha tarak pase koi sarsasi da bulak sege aikoi VIP su yaw haibada su yadre aduga mo khoi VIP yahodaba sing chi tungda hayeng koi investment tawkhiba sing do manglaga dra haibo wafam ji koi hangbirakpani aduna VIP si yawdi yawningba khudongsa daba COVID-19 na maram oiraga hojiksi subo nomba khudongsa daba paisa lupa sinthungi awaba mayam leibanina hai wafam hangbirakliba su yam sumena khanjei aduna VIP su yahumdraba aduga yaw haiba su yadraba leiraga su yaw haiba yadraba sin lawjing si mang invest tawbi sing do manga dra haibo wafam si sarna marik sing wafam thamina ning singjei yamna fazaba question ni adu dege na fazaba question yaugri nasi ge oina de VIP yaw haiba si de yaw haiba si sungya yadraba aduga amana thangai singna leitaba de ki yawdaba type ani ne khoi ne ngasi lawgaduiba khoi ki hangbireiba question sigi matungina amana VIP si yawbiu haiba matamda yawbudi ngamaga yawasi yadraba haitare aduga amana thangai singna leitaba de ki yawba ngamdraba hairiba singsina ngasi mana tawjagiba lawjagiba education information product adu manga gadra magi token sing adu manga gadra phangaroidra haibagi wafam ni mangoi mangbagi wafam kaisu leite mangbagi wafam kaimta leite soidana maki atongi thadakriba tawjagriba thabaktugi matungina adongi phungam tawba right lei chapchana phangani tawbatabu nasi adom na crypto unit program yauraga adom na VIP ya hogdaba haibe simadi yamna madu tang so isada so puje kada yauna so ke ai taragadi code sutai fajana tawba loiraga mayam tinba meeting mafamda fajana ai gi dress up tawba loiraga tai nung neck tai nung loi punba loire khole ara kanda khungu tongdana lakpugumani aina VIP yaudana ine ku marakta yaubais simtang ai thamjage faja bo dress se laga faja na kera kanda khung tong dana lak pai tare VIP yauda bais mayam rakta tongan da bodo mayam na geng boda tongan da ba misak amu oi bodo adubu kai kawi VIP yahuda ba kawi ngasi VIP na piri ba kana ba sing ngasi mamang dagi haidana takdana dumak lakrabani VIP si ngasi su VIP onthok pi ba matamda yam henduk na mokthok na puba thang bangam daba amount na adom VIP one da banate aduga mamang da tawkiba company project costing da company issue na mayam gi damakta free pi ba haiba sa se ko amukta tara khidre haiba tare adu su ku token no ine free pi ba aduga VIP on thopi ba ga haiba si am cha ko na tani si ti mamang dagi horaga free pi dana VIP on thopagi tanja sidi aikoi jun man dagi hogre haiba tare aduna masi bawda ikoi ne VIP on thokpana
isaji leibiba haibasidi tasengnamak isagi wakhalonda isagi pukningda isagi kari khanbagino kari chingnaba leibagino haiba wahangdu aina hangjaningi maramdi karigino VIP onbagi phasaraba khudongjaba sidi thangi sengnamak yam phasaba mongda totally free da bawo pikre adigi matungda aigugi 10 unit na piri hojiksu dum piri ko hojiksu dum onthokpiba yari ko isani chamchamba partner ama member ama oina chumnamak yawbo eragadi hangbiraiba wahangdugi matung inadi isasi aikogi leiriba new company gi oinadi yamna aikogi rank haide higher rank lawraga leiba miyoi amadi oiraro habasina ina thamjaningi se ko isa except consultant bawo yorom khiroi aina thamjaningi consultant bawo yoba taragadi adugi knowledge to leirani habaduni aina haijaningi bawa phunse aduna isadi chamchamba partner ama member ama oiba taragadi chumnagi 10 unit khatana adom VIP amtang onthokpiu o company ke site ke hoji 150 ke crew to kana masupiri ko aduna maya marakta tongana ko aide dress helaga khungtong dana maya marakta yaurga leidau sarupudi ko thiba phajabati dana khungto amadi tongjan biu amtang losan se ko 10 unit tang pisan biu adong gisu khungum tang losan biu maya marakta koi punna chatmina se company ke very important person women se ko mase thamjake loinana ngasi gi yengbiri ba viewers ngasi gi tabiri ba listeners singda haijaning ba wafam amatang aikhoi na ngasi Facebook live ta thoksari ba program asi aikhoi network company amata gamari leina jade network company amagi damakta mayam da aikhoi na promotion tawjaba suna jade aduga tabiri ba viewers mayam listener mayam da aikhoi gi ngasi gi new economy evolution of the world gi member nataba miyoi singda tabiri ba singda aikhoi gi tawri ba company asi yamna phai yamna kanabani mayam yawbiyu mayam yawbidaba yaroi haina so aikhoi program asi tawjaba na jade tawjariba program asi new economy evolution of the world gi manungda leiriba nuksiraba aikhoi gi member Manipur da leiriba 1 lakh ki mathakta ko 1,10,000 leiriba asigi miyoi sing asibu ngasi lockdown gi situation na maram oirega aikhoi makoi unadana pungning losing oiba tathok tasin tawgadaba wahi wata kya ama makoi da tapi tambi kadaba kya ama aikhoina takpa tambiba ngamdabadagi tangai mak phadana aikhoi Facebook live ta zoom gi mateng lorga aikhoi mayamda puning loksing oina na bai khoi takjabani aikhoi gi platform asi aikhoi multi level marketing network company amata ga aikhoi mari leina jade network ki damakta aikhoi mafam asida phamaga isana tai pullaga network amagi damakta ai mayamda haibidi speech tawdana mayamda aikhoi gi public ta mayam aikhoi gi yawbiyu tawbiyu kain haijaba miyoi amasuna jade ngasi aikhoi na tawjariba platform asi MLCI koi multi level crowd investing haibani multi level crowd investing asina ngasi aikhoi da network company amaga kari comparison toraga network company amada piba khudong sabaga multi level crowd investing amada piba khudong sabaga ani sigi khenaba se yam sugaina yam marik chumna tai adigi manungda yengberi ba viewers singda yeng tabiri listeners singda ten takpa wahi amani tang thamjaramge warau biroi adongi damaktani adom na ngasigi tawjariba program asibu lana wa kogi phaijaina na onaba wakhalo lomda chapi kitanaba gi damaktani hairiba company asi aikhoi new economy evolution of the world kawi hairiba new economy evolution of the world haibasi academy of a private investor haidana ngasidagi sahi taraga mathoigi mamangdagi Russia da lingkhatkiba academy makhaklei hairiba academy asigi maming academy of a private investor kawi aikhoi miyoiba moina pokpa taragati miyoiba amagi punsida financial education haibase atukimatik important oi hairiba dugumlaba important oiraba financial education adubu provide tawiriba financial education adubu takpiriba nahaki luraba matamda nahaki sel khajik leijaba aduna how matau karamna nahak se chakholakadage matau karamna hairiba paisa ji mangoidaba mafamda secure oiba mafamda matau karamna invest tawgadage haibina chingba tambiriba adugumba makhalgi academy ni hairiba academy asida pithribi pumbagi oina miyoi lakh 13 ga lising yankhaina student oina leiri hairiba academy asigi makhada ekhoigi new haiba ideology se lauraga new economy evolution of the world asina ngasi malemgi mapum khudimakta 175 countries ta EIP provide tawri educational information product asi mayangi mapum de yawna na basili karigidamak lairba haiba silamda masidagi pithribi asidagi kokhinabagi dama
aduna hairiba MLCI asina ngasi paikalakliba thabak asi Prithvi ki mafam amada knock and corner kari ko jaga amada MLCI na paikaliba business ase sangba yadaba jaga leite loina mak sangba yai tabu sangba matamda maha ki leiriba country aduki law and order ngakna ko chanariba mafam aduki rule and regulation ki matung inna magi ayaba license na jingba lawraba matungda hairiba magi country aduda hairiba program ase pangthok saban adugumna nase ekoi India gi su India gi eba law na pass tawraba matungda India gi eba chanaba yaba kari karamba wahina kari karamba kenona system na ekoi gi India da zo hairiba simulba new economy evolution of the world gi AIPS ekoi India da yaholakada ge habada ekoi India gi oina su tonganba law kaya pass tawraba matungda ekoi gi India da su hairiba AIPS ekoi phangjari bani noinana e Manipur si India gi part amo ibana ngasi Manipur da zo hairiba simulba AIPS ekoi phangjaba phangi bani aduna hairiba AIPS lawru manamaram oirega ngasi di company na kaidawre education information product asi lawru bugi damakta company na ikoida company gi site gi yamna fazaraba free gift oina ikoida crew token pb hairiba crew token asi gi value adu matam gi hengalapna maram oirega one day value asi kyamu yamna wang kadake haiba gi wafam dudani ikoida ngasi paraoi na tambiri base adugi para aduni ngasi ikoina Facebook live ki through da mayamda amadi ikoi ki yawbiriba member 1,10,000 asigi manungda ikoi gyan ta thubina nabagi damakta Facebook live asida ikoi phamjabane aduna yengbiriba viewers amadi listeners singna ikoina phamjariba tawjariba asibu lana network kum khanbi kiba ona taina na chatpi kiba tawbiganu haiba simtang sasila mingu site ki thamjari waro biroi back to the house. Thank you, sir. Tasengna khangdaba singbu khanghanba gyan tadaba singbu gyan tahanba Adomgi Wahang Eikhoi gi Paukhum haina mingthonjaba siguma session asi Eikhoi ahumgi mayamna koi celebrity oinarbagi dam hekti thokjaba nachade ha wafam duni sana thambigrise tasengna mayam yawbi khraba aduga saka unaraka anda Paukhum ngam kitaba singdugi khallaga yengaga aduga yawdi yawningba yawbadi phangdriba aduga ekoi meeting ma select rabina koi karamaina masi information ji phamrani habdo khangamdraba phangdraba sim naw sindo phangnabagi dam ekoi na jungi mating ngawra kana pangthok session ne abisi koi sana mari chum thambi kraman